ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁ ꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯀꯪꯂꯥꯗ ꯂꯥꯏꯒꯤ ꯃꯆꯥ ꯌꯦꯟꯅꯤꯡ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯂꯩꯀꯪꯂꯥ ꯀꯧꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯆꯥꯡ ꯅꯥꯏꯔꯝꯗꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯡꯁꯥ ꯁꯥꯔꯒꯇ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡꯗꯤ ꯌꯥꯝꯅ ꯋꯥꯠꯂꯝꯃꯤ꯫ ꯀꯨꯝ ꯑꯃꯗ ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯇ ꯅꯣꯡ ꯆꯨꯕ ꯅꯠꯇ꯭ꯔꯒ ꯅꯣꯡ ꯁꯨꯡꯆꯨ ꯆꯨꯗꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯃ ꯊꯥꯔꯤꯛꯊꯥꯁꯨ ꯌꯨꯝꯕꯥꯟꯃꯤꯟꯅꯕ ꯆꯍꯤ ꯐꯅ ꯌꯥꯝꯂꯕꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯑꯋꯥꯕꯗ ꯑꯋꯥꯕꯅꯤ꯫ ꯋꯥꯡꯊꯣꯏꯗꯤ ꯂꯩꯀꯪꯂꯥ ꯑꯣꯏꯔꯕ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ, ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ? ꯆꯩꯔꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄ ꯊꯝꯕꯥꯜꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯩꯅꯥ ꯍꯥꯞꯄꯤꯔꯤ ꯃꯆꯥꯅꯨꯄꯥꯗ꯫ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯥꯗ ꯏꯁꯧ ꯀꯟꯅ ꯂꯥꯡꯏ꯫ "ꯍꯩ, ꯅꯪꯁꯦ ꯅꯤꯡꯊꯧꯅꯤꯅꯦ ꯅꯤꯡꯊꯧ! ꯅꯃꯥꯟꯅꯕ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡ ꯑꯁꯤ ꯅꯃꯤꯠꯇ ꯎꯗ꯭ꯔꯣ? ꯍꯥ? ꯅꯨꯄꯤ ꯀꯌꯥꯅ ꯂꯣꯜꯂꯤꯕꯁꯦ? ꯅꯪꯅ ꯑꯋꯥꯊꯕꯤ ꯂꯥꯕꯁꯤꯗꯒꯤ ꯍꯦꯟꯕ ꯉꯝꯗ꯭ꯔꯦꯅꯦ ꯍꯥ? ꯅꯪꯀꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯃꯤꯠꯇ ꯅꯆꯥ ꯑꯃ ꯐꯥꯎꯕ ꯎꯕ ꯉꯝꯗ꯭ꯔꯤꯗꯣ? ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯅꯪ!" "ꯏꯃꯥ, ꯂꯩꯀꯪꯂꯥ ꯑꯣꯏꯔꯕ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯟꯕꯗ ꯀꯣꯛ ꯑꯁꯤ ꯄꯣꯛꯈꯥꯏꯗꯧꯔꯦ꯫ ꯑꯩꯕꯨ ꯑꯇꯣꯞꯄ ꯃꯊꯥ ꯁꯥꯍꯟꯕꯤꯔꯛꯀꯅꯨ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯒꯤ ꯈꯟꯕꯗ ꯑꯩ ꯃꯊꯥ ꯁꯥꯔꯤ." "ꯍꯣ, ꯁꯦꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯅꯪꯅ ꯅꯨꯄꯤ ꯂꯣꯟꯕꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ? ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯗꯣ ꯃꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯕꯗ ꯀꯅꯥꯅ ꯊꯤꯡꯗꯣꯏꯅꯣ?" ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯁꯥꯎꯅ, "ꯏꯃꯥ, ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅꯅꯦ ꯑꯗꯨꯒꯨꯝꯕ ꯋꯥꯒ ꯉꯥꯡꯕꯤꯔꯛꯀꯅꯨ." ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯆꯪꯂꯛꯂꯒ, "ꯏꯅꯤꯡꯊꯧ, ꯑꯊꯥꯞꯄ ꯂꯣꯌꯥꯂꯝꯒꯤ ꯂꯧꯃꯤ ꯈꯔ ꯂꯥꯛꯍꯧꯔꯤ." ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯁꯥꯎꯔꯝꯕ ꯈꯔ ꯐꯥꯊꯔꯒ ꯈꯨꯝꯂꯛꯏ, "ꯁꯤꯗ ꯆꯪꯍꯜꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯂꯧꯃꯤꯁꯤꯡ ꯑꯗꯨ ꯊꯥꯖꯤꯜꯂꯛꯂꯤ꯫ ꯅꯤꯡꯊꯧꯅ ꯇꯞꯅ, "ꯏꯄꯥ ꯏꯇꯣꯟ ꯃꯌꯥꯝ ꯀꯔꯤ ꯋꯥꯐꯝ ꯇꯥꯟꯅꯁꯦ ꯍꯥꯏꯕ?" "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯤꯡ ꯑꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯀꯣꯝ ꯃꯆꯥ ꯑꯃꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯎꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯋꯥꯠꯄꯅꯔ, ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯗꯕꯒꯤꯔ ꯈꯪꯗ꯭ꯔꯦ꯫ ꯍꯧꯍꯥꯡ ꯉꯥꯛꯇ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯆꯥꯅ ꯊꯛꯅꯅꯕ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯖꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ." "ꯍꯣꯏ, ꯏꯁꯤꯡꯒꯤ ꯃꯇꯥꯡꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯅ ꯆꯥꯟꯕꯤꯗ꯭ꯔꯦ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯧꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯍꯜ ꯑꯅꯤ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ, "ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯑꯩꯅ ꯀꯣꯅꯨꯡꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯄꯨꯂꯞ ꯁꯤꯗꯨꯅ ꯂꯩꯍꯧꯏ꯫ ꯌꯨꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯆꯪꯅꯕꯗꯨꯗ ꯑꯩꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯆꯪꯉꯨꯗꯨꯅ ꯌꯦꯡꯉꯨꯕꯅꯤ꯫ ꯃꯣꯏ ꯑꯅꯤꯗꯣ ꯏꯁꯤꯡ ꯈꯧꯔꯥꯡꯃꯟꯕꯗꯒꯤ ꯁꯤꯕ ꯃꯥꯜꯂꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯀꯞꯄ ꯐꯥꯎꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯕꯁꯨ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏꯅꯕ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯈꯔ ꯀꯪꯂꯕ ꯈꯅꯥꯎꯁꯤꯡ ꯑꯗꯨꯗꯒꯤ ꯇꯦꯡꯊꯥꯕ ꯐꯥꯎꯕ ꯉꯝꯍꯧꯗ꯭ꯔꯦ." ꯑꯇꯣꯞꯄ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯍꯥꯏꯒꯨꯝꯂꯕꯗ ꯆꯍꯤ 3-4 ꯑꯁꯤꯅ ꯍꯦꯟꯅ ꯏꯀꯪꯒꯤ ꯑꯋꯥꯕꯁꯨ ꯍꯦꯜꯂꯤ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯇꯧꯔꯒ ꯐꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ." ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯈꯨꯝꯂꯛꯏ, "ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯀꯅꯥꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈꯤꯕ ꯂꯩꯈꯤꯕꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕꯁꯦ? ꯑꯩ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕ ꯃꯥꯏꯕꯁꯨ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ, ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ ꯈꯪꯗ꯭ꯔꯦ." ꯐꯝꯅꯥꯏꯕ ꯑꯃꯅ, "ꯃꯥꯏꯕ ꯑꯃꯠꯇ ꯂꯩꯇꯕꯁꯤꯁꯨ ꯑꯋꯥꯕꯅꯤ꯫ ꯃꯈꯣꯏꯅ ꯈꯔ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯤꯔꯕꯗꯤ ꯈꯔꯗꯤ ꯁꯥꯐꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯏ ꯅꯤꯡꯂꯨꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯃꯥꯏꯕꯒꯨꯝꯕ ꯅꯠꯇꯕꯅꯤꯅꯁꯨ ꯍꯩꯔꯣꯏ." ꯑꯁꯨꯝꯅ ꯑꯋꯥꯕ ꯋꯥꯔꯤ ꯉꯥꯛꯇ ꯐꯣꯡꯕꯪꯅꯗꯨꯅ ꯁꯥꯔꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯂꯩꯃ ꯊꯥꯔꯤꯛꯊꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯗ, "ꯏꯅꯤꯡꯊꯧ, ꯂꯩꯃꯒꯤ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯕꯒꯤ ꯋꯥ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ꯫ ꯑꯇꯣꯞꯄ ꯑꯣꯏꯔꯕꯗꯤ ꯍꯥꯏꯌꯨ." "ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ." "ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯑꯗꯨꯗꯤ." "ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯀꯪ ꯊꯣꯛꯄꯒꯤ ꯑꯋꯥꯕꯁꯦ ꯀꯔꯝꯅ ꯀꯣꯛꯀꯅꯤ ꯈꯟꯗꯨꯅ ꯅꯅꯥꯏ ꯅꯨꯕꯤꯅ ꯂꯥꯏꯔꯤꯡ ꯄꯔꯩ ꯆꯦꯠꯅ ꯂꯩꯖꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯩ ꯐꯪꯂꯦ꯫ ꯍꯧꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩꯒꯤ ꯃꯪꯗ ꯁꯣꯏꯗꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯗꯨꯝ ꯉꯁꯥꯏ ꯃꯈꯩ ꯍꯥꯏꯔꯝꯂꯤꯕꯅꯤ."
ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯏꯉꯛ ꯉꯛꯅ ꯑꯁꯦꯡꯕꯔꯥ? ꯑꯁꯦꯡꯕꯒꯤꯅꯤ. ꯁꯤꯕꯨ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯋꯥꯔꯣ? ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯍꯥꯏꯐꯦꯠ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯀꯔꯤ ꯀꯔꯤꯅꯣ ꯅꯪꯅ ꯀꯠꯅꯤꯡꯕ ꯈꯔ ꯀꯠꯅꯅꯕ ꯁꯦꯝ ꯁꯥꯔꯨꯔꯁꯦ. ꯑꯁꯨꯝꯅ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯔꯤꯅꯣ ꯈꯔ ꯀꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ. ꯁꯣꯝꯗ ꯅꯨꯃꯤꯗꯥꯡꯗꯨ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ. ꯅꯠꯇꯦ, ꯅꯪꯁꯨ ꯃꯄꯥꯅꯤ, ꯅꯪꯁꯨ ꯈꯔ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯩꯅꯗ ꯁꯨꯝ ꯋꯥ ꯉꯥꯡꯂꯒꯗ ꯂꯩ. ꯅꯆꯥ ꯅꯨꯄꯥꯅꯁꯨ ꯑꯩꯕు ꯐꯠꯇꯕ ꯇꯥꯔꯒꯗ ꯂꯩ. ꯍꯩ, ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅꯔꯤꯉꯩ ꯇꯥꯂꯛꯁꯤꯗ ꯅꯪꯒꯤ ꯏꯁꯧꯗꯣ ꯈꯔ ꯍꯦꯟꯃꯜꯂꯤ, ꯃꯇꯥꯡ ꯈꯔ ꯆꯥꯕ ꯋꯥꯠꯂꯤ. ꯃꯇꯝ ꯌꯥꯝ ꯂꯩꯔꯤ, ꯌꯥꯝ ꯏꯁꯧ ꯂꯥꯡꯒꯅꯨ. ꯇꯧꯕꯒꯤꯗꯤ ꯊꯥꯔꯤꯛ ꯊꯥ ꯏꯆꯝ ꯆꯝꯕꯤ ꯂꯣꯌꯥꯂꯝꯒꯤ ꯅꯤꯡꯉꯣꯜ ꯑꯃꯅꯤ. ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯕꯤ ꯃꯅꯦꯝꯅ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤꯗꯃꯛꯇ ꯂꯣꯌꯥꯂꯝꯒꯤ ꯅꯤꯡꯉꯣꯜ ꯑꯁꯤꯕꯨ ꯄꯥꯝꯐꯥꯠꯇꯦ. ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯥꯔꯤꯛ ꯊꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯉꯔꯥꯡ ꯑꯩꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗ ꯑꯩꯒꯤ ꯃꯪꯗ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯏ. ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯍꯥꯏꯔꯛꯑꯣ ꯁꯠ ꯁꯠ. ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 8 ꯁꯨꯕꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯊꯤꯡꯒꯠꯄ ꯃꯄꯥ ꯑꯃ ꯂꯩꯔꯤꯕꯁꯦ, ꯑꯁꯤꯒꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯁꯅꯥꯒꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯥꯎꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏ. ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏ. ꯑꯉꯥꯡ ꯑꯗꯣ ꯅꯤꯡꯊꯤꯅ ꯌꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ 8 ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯣꯡ ꯀꯟꯅ ꯆꯨꯒꯅꯤ ꯍꯥꯏ. ꯏꯁꯤꯡꯒꯤ ꯑꯋꯥꯠꯄ ꯂꯩꯔꯔꯣꯏ, ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯒꯅꯤ ꯍꯥꯏ. ꯆꯨꯔꯤꯕ ꯅꯣꯡꯗꯣ ꯑꯆꯝꯕ ꯅꯠꯇꯦ ꯍꯥꯏ. ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯅꯅꯕ ꯈꯨꯗꯣꯜꯅꯤ ꯍꯥꯏ. ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯗꯣ ꯏꯅꯤꯡꯊꯧꯅꯕꯨꯗꯤ ꯋꯥꯔꯤꯁꯤ ꯈꯪꯂꯕꯁꯨ ꯑꯇꯣꯞꯄ ꯃꯤꯌꯥꯝꯅꯗꯤ ꯏꯅꯤꯡꯊꯧꯒꯤ ꯊꯤꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯗ꯭ꯔꯥ? ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯅ ꯍꯥꯏꯔꯛꯏ. ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯆꯨꯝꯅꯅꯕ ꯑꯃꯨꯛꯇ ꯂꯥꯏ ꯅꯤꯡꯈꯤꯁꯦ. ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ. ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯕ ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯀꯥꯏꯅꯔꯕ ꯐꯥꯎꯕ ꯈꯔ ꯀꯪꯂꯕ ꯈꯅꯥꯎ ꯑꯗꯨꯅ ꯀꯞꯄ ꯐꯥꯎꯕ ꯀꯞꯇ꯭ꯔꯕꯁꯤꯗ ꯀꯅꯥꯅꯅꯣ ꯃꯤ ꯋꯥ ꯉꯥꯡꯅꯒꯗꯣꯏꯁꯤꯕꯣ? ꯑꯃꯨꯛꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯣꯏꯔꯗꯤ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ. ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯤ, ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯥꯖꯔꯅꯤ. ꯑꯩꯅ ꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ나 ꯑꯩꯅ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ. ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯏꯅꯤ. ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕ ꯀꯟꯕꯤꯕ ꯑꯩꯒꯤ ꯏꯊꯧꯅꯤ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄꯒꯨꯝꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯦ. ꯑꯁꯨꯝꯅ ꯃꯃꯥꯕꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯂꯩꯃ ꯊꯥꯔꯤꯛ ꯊꯥ ꯃꯪꯇꯥꯛ ꯑꯗꯨꯕꯨ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ ꯈꯟꯗꯨꯅ ꯇꯦꯟꯈ꯭ꯔꯕ ꯅꯨꯃꯤꯠ 8ꯒꯤ ꯃꯇꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯏꯕ ꯉꯝꯂꯝꯗꯦ. ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯅ ꯃꯥꯒꯤ ꯂꯩꯃꯗ ꯍꯥꯏꯔꯝꯃꯤ. ꯊꯥꯔꯤꯛ, ꯉꯔꯥꯡ ꯅꯪꯒꯤ ꯃꯪꯇꯥꯛꯇꯨꯕꯨ ꯅꯨꯃꯤꯠ ꯁꯨꯗꯣꯏꯁꯦ ꯍꯌꯦꯡꯅꯤꯀꯣ? ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯄꯨ ꯑꯣꯏꯍꯟꯅꯤꯡꯈ꯭ꯔꯦꯗꯀꯣ. ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯗꯧꯔꯕ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯗꯧꯔꯕꯅꯤ. ꯅꯠꯇꯦ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯕꯨ ꯅꯪꯅ ꯂꯥꯏꯅꯤꯡꯕꯗ ꯅꯨꯃꯤꯠ 8ꯒꯤ ꯃꯇꯨꯡꯗ ꯅꯤꯔꯤꯁꯤꯕꯣ? ꯈꯨꯗꯛꯇ ꯍꯥꯏꯗꯅ ꯂꯥꯏꯅꯤꯡꯕ ꯌꯥꯗꯕ꯭ꯔꯕ? ꯍꯣ 8 ꯁꯨꯕ ꯅꯨꯃꯤꯠꯇꯅꯦ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛꯁꯦ. ꯁꯤ ꯍꯥꯟꯅ ꯑꯝꯇ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯈꯤꯁꯦ. ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 8ꯗꯅꯦ ꯑꯃꯨꯛ ꯅꯣꯡ ꯇꯥꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯦ. ꯅꯨꯃꯤꯠ 8 ꯑꯃꯒ ꯑꯃꯨꯛ ꯉꯥꯏꯈꯤꯒꯗꯧꯔꯤꯕ? ꯋꯥꯗꯧꯔꯤꯗ, ꯄ꯭ꯔꯣꯛ ꯆꯥꯛꯅ ꯈꯥꯡꯒꯗꯧꯔꯤꯗ. ꯆꯨꯝꯅꯤ, ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯆꯨꯝꯃꯣꯏ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯡꯇꯛꯅꯅ ꯉꯥꯏꯖꯔꯤ. 8 ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯇꯨꯔꯦꯜꯂꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯪꯇꯥꯛꯇ ꯍꯥꯏꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯝ ꯌꯧꯅ ꯆꯪꯁꯤꯜꯂꯛꯏ. ꯑꯉꯛꯄꯅꯤ, ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯪꯇꯥꯛꯇ ꯍꯥꯏꯔꯛꯄꯗꯨꯃꯛ ꯆꯞ ꯆꯥꯅ ꯆꯨꯝꯂꯤ. ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯐꯖꯔꯕ ꯁꯅꯥꯒꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯠꯂꯤ. ꯑꯉꯥꯡ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯂꯩꯃ, ꯌꯦꯡꯉꯨꯅꯦ, ꯃꯁꯛꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ. ꯂꯩꯕꯥꯛꯀꯤ ꯏꯁꯤꯡ ꯀꯪꯕ ꯀꯪꯗꯕ ꯈꯪꯗꯦ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯤꯅꯕꯤꯔꯕꯅꯤ. ꯍꯩꯃꯥ, ꯏꯅꯤꯡꯊꯧ ꯌꯦꯡꯉꯣꯇꯨ, ꯑꯉꯥꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯇꯥꯎꯔꯒ ꯂꯩꯔꯝꯕ ꯁꯅꯥꯒꯤ ꯄꯥꯇ꯭ꯔꯗꯣ ꯇꯞꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯊꯈ꯭ꯔꯦ. ꯌꯦꯡꯉꯣꯇꯨ. ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯖꯩ. ꯄ꯭ꯔꯞ ꯀꯥꯍꯧꯔꯁꯤ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯍꯔꯥꯎ ꯂꯥꯛꯂꯝꯃꯤ. ꯅꯣꯡ ꯈꯔ ꯉꯥꯟꯊꯣꯔꯛꯄꯗꯒꯤꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯅ
ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯂꯩꯃ ꯊꯥꯔꯤꯛꯅ ꯑꯉꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯌꯥ ꯂꯥꯎꯅꯔꯝꯃꯤ, ꯂꯣꯏꯅ ꯇꯥꯅꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯕꯁꯨ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯡꯁꯨꯝ ꯁꯨꯝꯍꯜꯂꯤ, ꯁꯨꯞꯅꯇꯒꯤ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯅꯠꯇꯅ꯫ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ, ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯑꯃꯃꯨꯛ ꯄꯨꯔꯛꯂꯒ ꯂꯥꯛꯂꯤꯕꯁꯤꯕꯣ꯫ ꯑꯁ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ, ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕ, ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥ꯫ ꯂꯥꯡꯈ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯏꯁꯧꯁꯦ꯫ ꯑꯉꯥꯡ ꯑꯗꯣ ꯅꯨꯡꯁꯤꯃꯟꯕꯗꯨꯗ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯄꯨꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯨꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯛꯇꯕꯒꯤ ꯂꯥꯏꯅ ꯄꯤꯕꯅꯤ ꯈꯟꯗꯣꯛꯑꯣꯗꯅ꯫ ꯏꯁ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯑꯁꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯍꯟꯒꯗꯧꯔꯤꯕ? ꯅꯪ ꯁꯤꯗꯤꯕ, ꯅꯪ ꯑꯩꯗꯤ ꯁꯤꯈ꯭ꯔꯗꯕꯅꯤ, ꯃꯗꯣ ꯃꯣꯏꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯃꯥꯒꯤꯁꯨ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯅ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯅ ꯂꯩꯍꯧꯔꯕꯗꯤ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯁꯤꯕ ꯉꯝꯅꯤꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯂꯥꯡꯂꯤꯕ ꯏꯁꯧ ꯑꯁꯤ꯫ ꯅꯠꯇꯦ, ꯁꯤꯕꯨ ꯑꯩꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯕ꯭ꯔꯕ? ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯒꯤ ꯈꯟꯐꯝ ꯊꯣꯛꯄꯗꯨ ꯅꯠꯇꯕ꯭ꯔꯣ? ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯞꯅ, ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ, ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯒꯤꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯋꯥꯈꯜ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯅꯅꯤ ꯅꯪꯁꯨꯅꯦ ꯄꯉꯥꯡꯗ ꯉꯥꯡꯕꯤꯔꯨꯅꯨ ꯍꯥꯏꯕꯅꯤꯗ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯔꯤꯉꯩ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯕ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯗꯨ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯃꯆꯥꯅꯨꯄꯤꯅ ꯂꯩꯕꯥꯛ ꯉꯥꯛꯈꯤꯕꯗꯣ, ꯑꯐꯕ ꯃꯄꯨꯔꯣꯏꯕ ꯑꯃꯒ ꯂꯣꯏꯅꯅ꯫ ꯑꯇꯣꯞꯄ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯄꯥꯟꯈꯤꯗꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯍꯣ ꯑꯗꯨꯅꯅꯦ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯅꯃꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯪꯁꯦ, ꯀꯔꯝꯅ ꯉꯥꯡꯅꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯅꯤꯡꯀꯤꯕ ꯍꯣꯡꯗꯕꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯂꯕꯤ ꯃꯃꯥ ꯑꯗꯨ ꯃꯊꯃꯣꯏ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ, ꯃꯊꯃꯣꯏꯅꯨꯡꯗ ꯈꯟꯖꯩ, ꯌꯥꯔꯔꯣꯏ, ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ꯫ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯑꯁꯦ ꯃꯆꯥ ꯁꯛꯅ ꯁꯣꯏꯗꯅ ꯌꯣꯛꯈ꯭ꯔꯦ꯫ ꯄꯪꯈ꯭ꯔꯦꯗꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯅꯨꯃꯤꯠ ꯊꯥꯎꯕ ꯑꯩꯅ ꯍꯥꯜꯂꯤꯕꯅꯤ, ꯑꯗꯨꯅ ꯅꯃꯥ ꯑꯩꯅ ꯁꯤꯟꯕ ꯊꯕꯛꯇ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯪ꯫ ꯁꯣꯝꯗ ꯀꯣꯅꯨꯡꯂꯣꯝꯗꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯄꯨꯝꯂꯥꯝ ꯂꯥꯡꯅꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯀꯣꯅꯨꯡꯒꯤ ꯑꯣꯏꯅ ꯊꯕꯛ ꯊꯧꯔꯝꯒꯤꯗꯃꯛ ꯂꯝ ꯑꯇꯣꯞꯄ ꯑꯃꯗ ꯑꯗꯨꯝ ꯆꯠꯄ ꯑꯐꯥꯎꯕ ꯂꯂꯣꯟꯕ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯂꯥꯟꯃꯤꯁꯤꯡꯅ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯤ ꯇꯣꯃꯥꯜꯒ ꯑꯀꯨꯞꯄ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ, ꯏꯃꯥ ꯏꯕꯦꯝꯃ, ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯇꯞꯅ ꯇꯞꯅ ꯁꯤꯕ ꯃꯈꯜ ꯑꯃ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯍꯤꯗꯥꯛ ꯁꯦꯝꯕ ꯅꯨꯄꯥ ꯑꯃꯅ ꯁꯦꯝꯃꯤ ꯍꯥꯏꯕꯗꯣ, ꯃꯗꯨ ꯅꯪꯅ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯗꯕ ꯌꯥꯗꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯋꯥꯃꯟ ꯀꯌꯥꯅ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯅꯕꯅꯣ? ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯤꯅ, ꯃꯗꯨꯒꯤ ꯃꯔꯝꯗꯨꯗꯤ ꯅꯪ ꯈꯪꯉꯨꯔꯅꯨ꯫ ꯍꯤꯗꯥꯛ ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯩ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯄꯤꯌꯨ, ꯑꯗꯨꯒꯅꯦ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯂꯧꯏ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯗ ꯇꯥꯍꯟꯕ ꯌꯥꯔꯣꯏ꯫ ꯅꯥꯀꯣꯡ ꯑꯅꯤ ꯍꯦꯛ ꯁꯨꯔꯛꯄꯗ ꯅꯪ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯈꯪꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯇꯣꯃꯥꯜꯅ ꯍꯤꯗꯥꯛ ꯄꯨꯊꯣꯔꯛꯂꯒ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯤꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥ ꯏꯕꯦꯝꯃ, ꯍꯤꯗꯥꯛꯁꯦ ꯈꯨꯗꯛꯇ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯣꯏ, ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 10ꯗꯤ ꯆꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯇꯣꯃꯥꯜꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯔꯒ ꯀꯣꯅꯨꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯏ꯫ ꯀꯣꯅꯨꯡ ꯌꯧꯔꯛꯂꯒ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯤ ꯁꯛꯂꯣꯟ ꯑꯃ ꯂꯧꯈ꯭ꯔꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯂꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯎꯗꯕ ꯃꯑꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ, ꯀꯗꯥꯏ ꯏꯁꯨꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯑꯩꯅ ꯏꯁꯨ ꯄꯥꯝꯃꯟꯕꯁꯦ ꯎꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯄꯤꯅꯕꯤꯔꯕꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯏꯉꯛ ꯉꯛꯅꯩ꯫ ꯅꯍꯥ ꯃꯈꯩ ꯏꯁꯧꯗ ꯂꯥꯡꯂꯒ ꯂꯩꯕ ꯃꯥꯅ ꯉꯁꯤ ꯑꯁꯨꯝꯅ ꯊꯣꯠꯅ ꯃꯦꯡꯅ ꯉꯥꯡꯂꯛꯄꯁꯤꯗ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯂꯩꯃ ꯊꯥꯔꯤꯛꯊ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯡꯊꯣꯏꯒꯤ ꯃꯃꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯏꯁꯨꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ ꯌꯦꯡꯉꯨ꯫ ꯆꯠꯂꯣ ꯅꯣꯏꯅꯦ ꯅꯁꯥ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ, ꯏꯁꯨ ꯏꯕꯦꯟ ꯉꯥꯏꯍꯥꯛꯇ ꯂꯩꯃꯤꯟꯅꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ
ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯇꯤꯜꯂꯝꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯅꯕ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯂꯩꯃ ꯊꯥꯔꯤꯛꯅ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯑꯩꯅ ꯍꯧꯖꯤꯛ ꯎꯈꯤꯕꯗꯨꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯏꯃꯥ ꯏꯕꯦꯝꯃꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤꯕꯗꯨꯕꯨ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯅꯪꯗꯅꯗꯤ ꯑꯩꯁꯨ ꯉꯛꯏꯕꯅꯤ ꯑꯉꯥꯡ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯍꯦꯛ ꯎꯕꯗ ꯄꯨꯛꯅꯤꯡꯁꯦ ꯏꯅꯧ ꯅꯧꯕ ꯑꯃꯗꯤ ꯐꯥꯎꯏꯀꯣ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯑꯉꯥꯡꯁꯦ ꯍꯥꯏꯒꯨꯝꯕꯗꯅ ꯌꯥꯝ ꯅꯨꯡꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯩꯗꯤ ꯏꯃꯥ ꯏꯕꯦꯝꯃꯅ ꯈꯨꯜꯂꯛꯄ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯁꯥꯎꯒꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ ꯑꯗꯨꯒꯗꯤ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯈ꯭ꯔꯦ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯕꯨꯗꯤ ꯂꯥꯏꯒꯤ ꯃꯆꯥꯅꯤꯗꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯄꯨꯡꯁꯨꯝ ꯁꯨꯝꯕ ꯉꯝꯕ ꯂꯥꯏꯒꯤ ꯃꯆꯥ ꯑꯁ ꯃꯤ ꯇꯥꯈꯤꯅꯤꯌꯦ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯃꯤ ꯑꯇꯣꯞꯄ ꯑꯃꯠꯇ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯃꯨꯛ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯗꯕ ꯃꯈꯩ ꯄꯉꯥꯡꯗ ꯉꯥꯡꯊꯣꯛꯂꯨꯗꯅ ꯁꯣꯏꯅꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗ ꯋꯥꯡꯊꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯃꯥꯒꯤ ꯀꯥꯗ ꯃꯇꯣꯝꯇꯅꯤ ꯑꯉꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯅ ꯁꯛꯂꯣꯟ ꯑꯃꯅꯤ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕ ꯑꯉꯥꯡ ꯅꯪꯅ ꯁꯦꯡꯂꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯪꯒꯤ ꯃꯐꯝ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯉꯝꯅꯅꯕ ꯃꯑꯣꯡꯗ ꯇꯧꯔꯛꯄ ꯇꯥꯕꯅꯤ ꯈꯪꯒꯅꯤꯗꯅ ꯄꯤꯛꯇ꯭ꯔꯨꯅ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯉꯥꯡ ꯑꯗꯨꯗ ꯇꯣꯃꯥꯜꯗꯒꯤ ꯂꯧꯔꯛꯄ ꯍꯤꯗꯥꯛ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨꯗ ꯍꯩꯖꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯂꯩꯀꯣꯜꯗ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯅ ꯑꯩꯅꯗꯤ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯀꯗꯥꯏꯅꯣꯅꯦ ꯏꯁꯨꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇ ꯄꯝꯒꯦꯅꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯄꯤꯔꯣ ꯑꯩꯗꯤ ꯃꯁꯛ ꯐꯥꯎꯕ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯎꯗ꯭ꯔꯤꯅꯦ ꯏꯁꯨꯗꯣ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯤꯅ ꯇꯞꯅ ꯍꯣ ꯑꯩꯁꯨꯅꯦ ꯍꯧꯖꯤꯛꯇ ꯉꯥꯏꯔꯤꯌꯦ ꯄꯝꯃꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯝꯃꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅꯒ ꯇꯞꯅ ꯉꯥꯡꯕ ꯍꯩꯕ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯇꯣꯛꯄ ꯇꯥꯕꯅꯤꯀꯣ ꯅꯆꯥꯒ ꯅꯃꯧꯒꯗ ꯊꯤꯅ ꯉꯥꯡꯕꯤꯒꯅꯨ ꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯇꯝꯂꯝꯂꯕꯅꯤ ꯑꯉꯥꯡ ꯑꯁꯦ ꯏꯁꯨ ꯑꯁꯦ ꯊꯦꯡꯅꯗꯅ ꯄꯨꯔꯛꯂꯤꯕꯅꯤꯅꯦ ꯑꯃꯨꯛꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ ꯅꯍꯥꯜꯋꯥꯏ ꯐꯝꯅꯥꯏꯕ ꯆꯥꯎꯕꯗꯣ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ 3 ꯂꯣꯟꯈꯤꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯥꯏꯕ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯆꯥꯒꯤ ꯃꯄꯥꯜ ꯆꯥꯎ ꯍꯥꯏꯕ ꯇꯝꯗꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯕꯨ ꯑꯀꯣꯟꯕꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯕꯤꯅꯥ ꯃꯆꯥꯅꯨꯄꯥ 3 ꯄꯣꯛꯈꯤꯕꯗꯣ ꯑꯗꯨꯕꯨ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯩꯈꯤꯗꯦ ꯃꯃꯤꯠꯇ ꯃꯆꯥ ꯍꯥꯏꯕꯗꯨ ꯎꯔꯨꯔꯕꯅꯤꯅ ꯅꯨꯡꯁꯤꯕꯁꯨ ꯍꯦꯛ ꯈꯪ ꯀꯌꯥ ꯋꯥꯅ ꯀꯥꯏꯅ ꯃꯩꯆꯥ ꯈꯥꯡꯈꯤꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯇꯞꯅ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯀꯔꯤꯃꯠꯇ ꯍꯥꯏꯖꯗ꯭ꯔꯦ ꯑꯗꯨꯅꯕꯨ ꯏꯁꯨ ꯏꯕꯦꯟ ꯂꯩꯀꯣꯜ ꯑꯁꯤꯗ ꯀꯦꯅꯗꯅ ꯂꯩꯖꯔꯝꯃꯤꯁꯤꯅꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛ ꯀꯨꯏꯃꯟꯈ꯭ꯔꯦ ꯄꯤꯔꯣ ꯏꯁꯨꯗꯨ ꯁꯤꯗ ꯄꯤꯔꯣ ꯅꯪꯅ ꯀꯨꯏꯅ ꯄꯝꯃꯗꯤꯅꯦ ꯑꯉꯥꯡꯒꯗꯨ ꯏꯁꯧꯒ ꯂꯣꯏꯅ ꯂꯥꯡꯕ ꯇꯧꯔꯛꯄ ꯇꯥꯔꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯁꯨꯛꯄꯤ ꯄꯤꯔꯣꯏꯌꯦ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯣ ꯑꯉꯥꯡ ꯑꯗꯨ ꯀꯟꯅ ꯃꯨꯟꯅꯔꯤ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯂꯩꯃ ꯊꯥꯔꯤꯛꯊꯥ ꯑꯅꯤꯅ ꯇꯨꯔꯦꯜ ꯃꯄꯥꯜꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯈꯨꯜꯂꯦ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯕꯅ ꯍꯥ ꯀꯥꯝꯂꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅꯗꯤ ꯃꯤꯋꯥ ꯉꯥꯡꯅꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯑꯣꯏꯔꯕ ꯍꯛꯆꯥꯡꯗ ꯃꯌꯥꯏ ꯆꯟꯕ ꯅꯨꯄꯥ ꯑꯃꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯍꯪꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯋꯥꯅ ꯏꯅꯤꯡꯊꯧ ꯂꯩꯀꯥꯏꯗ ꯈꯪꯅ ꯆꯥꯟꯅꯕꯗ ꯍꯪꯕ ꯌꯥꯕ ꯍꯪꯂꯨꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤꯅ ꯂꯨꯏ ꯈꯟꯅꯈꯤꯕꯅ ꯀꯅꯥꯁꯨ ꯑꯩꯒꯤ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯄꯤꯊꯛꯄꯤꯅꯕ ꯂꯩꯇ꯭ꯔꯦ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄ ꯀꯨꯏꯗ꯭ꯔꯤꯕꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯕꯨꯛ ꯊꯛꯂꯛꯇꯕ ꯅꯨꯃꯤꯠ 7-4 ꯁꯨꯔꯦ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ ꯑꯩ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯦ ꯏꯆꯥꯒꯤ ꯊꯋꯥꯏꯗꯣ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯊꯨꯅ ꯌꯥꯡꯅ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯗ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯄꯨꯛꯆꯦꯜ ꯇꯞꯄ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯌꯥꯝꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯅꯤꯡꯊꯧ ꯑꯃꯅꯤ 7 ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯗꯨ ꯀꯣꯔꯧꯉꯥꯟꯕ ꯃꯍꯥꯛꯁꯨ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝꯅ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯊꯥꯔꯤꯛꯊꯥ ꯃꯕꯨꯛꯅꯤꯡ ꯂꯩꯇꯥꯔꯝꯗꯦ ꯊꯥꯔꯤꯛꯊꯥ ꯇꯞꯅ ꯑꯇꯤꯌꯥꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤꯀꯣ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯤ ꯅꯣꯡꯁꯨ ꯑꯃꯠꯇ ꯃꯪꯗꯦ
ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯁꯨ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯤꯅꯦ, ꯅꯣꯡ ꯆꯨꯒꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯇꯤꯌꯥꯁꯦ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯏ, ꯅꯣꯡꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ 2-3ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯣꯡ ꯆꯨꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯅꯨꯡꯁꯥꯅ ꯄꯨꯡꯉꯥꯟ-ꯉꯥꯟꯅ ꯁꯥꯕꯗꯨꯗ ꯊꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯊꯨꯅ ꯑꯇꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯅꯣꯡꯅ ꯄꯨꯃꯝ ꯃꯝꯂꯛꯏ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯃꯌꯥꯏ ꯑꯣꯏꯔꯞ ꯀꯟꯕ ꯅꯣꯡ ꯆꯨꯔꯛꯂꯝꯃꯤ꯫ ꯅꯣꯡ ꯆꯨꯔꯛꯄ ꯑꯗꯨꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯂꯩꯃ ꯊꯥꯔꯤꯛꯊꯥꯒꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯨꯝꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯔꯝꯗꯦ꯫ ꯃꯊꯥꯅꯨꯡꯗ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯆꯥꯗꯤ ꯑꯁꯦꯡꯕ ꯂꯥꯏꯒꯤ ꯃꯆꯥꯅꯤ, ꯃꯤꯡꯅ ꯌꯦꯅꯤꯡ ꯍꯥꯏꯅ ꯀꯧꯔꯗꯕꯅꯤ꯫ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯅꯥꯒꯤ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯌꯦꯅꯤꯡ ꯆꯣꯡꯍꯜꯂꯤ ꯏꯆꯥꯅ"꯫ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯌꯦꯅꯤꯡ ꯍꯥꯏꯕ? ꯌꯥꯏ, ꯌꯥꯝ ꯆꯥꯅꯩ, ꯐꯖꯩ ꯐꯖꯩ, ꯃꯤꯡ ꯊꯣꯟꯕ ꯌꯥꯝ ꯍꯩꯔꯝꯃꯦꯗ"꯫ ꯂꯩꯃ ꯊꯥꯔꯤꯛꯅ, "ꯍꯣ, ꯑꯩꯁꯨꯅꯦ ꯍꯥꯟꯅꯗꯤ ꯃꯤꯡ ꯊꯣꯟꯕꯒꯁꯦ ꯍꯩꯒꯗꯕ ꯃꯥꯟꯗꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯁꯤ ꯎꯕꯗꯒꯤꯗꯤ ꯈꯪꯗꯦ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯋꯥꯈꯜꯅꯣ"꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯄꯗꯒꯤ ꯅꯣꯡ ꯆꯨꯔꯛꯂꯤꯕꯅꯤ, ꯃꯃꯤꯡꯅ ꯌꯦꯅꯤꯡ ꯀꯧꯏ ꯍꯥꯏꯕꯁꯤ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯃꯃꯥ, ꯏꯁꯨ ꯌꯦꯅꯤꯡꯁꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯂꯥꯏꯒꯤ ꯃꯆꯥꯅꯤꯀꯣ, ꯌꯦꯡꯉꯨ, ꯀꯨꯝꯖꯥ 2-3 ꯑꯁꯦ ꯅꯣꯡ ꯃꯔꯤꯛ ꯑꯃꯠꯇ ꯇꯥꯔꯛꯇꯅ ꯀꯌꯥꯗ ꯋꯥꯈ꯭ꯔꯕ! ꯏꯁꯨ ꯌꯦꯅꯤꯡ ꯍꯦꯛ ꯂꯥꯛꯄꯗꯒꯤꯗꯤ ꯉꯁꯤꯒ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯈ꯭ꯔꯦ ꯅꯣꯡ ꯆꯨꯔꯛꯂꯤꯕꯁꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯠ ꯇꯨꯔꯦꯜ, ꯄꯨꯈ꯭ꯔꯤ ꯄꯨꯝꯅꯃꯛ ꯏꯈꯧ ꯂꯥꯡꯕ ꯀꯣꯛꯅꯨꯡꯂꯒꯅꯤ꯫ ꯅꯪꯁꯨ ꯍꯔꯥꯎꯗ꯭ꯔꯅꯦ? ꯌꯦꯡꯉꯨꯅꯦ, ꯑꯩꯒꯤ ꯃꯇꯝꯗꯁꯨ ꯑꯁꯨꯝꯅ ꯀꯥ ꯍꯦꯟꯅ ꯅꯣꯡ ꯆꯨꯈꯤꯗ꯭ꯔꯤ꯫ ꯌꯦꯡꯉꯨꯅꯦ, ꯏꯁꯨ ꯌꯦꯅꯤꯡ ꯂꯥꯛꯄꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯦ ꯅꯨꯡꯁꯤꯗ꯭ꯔꯅꯦ?" ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯞ, "ꯍꯣꯏꯅꯦꯍꯦ ꯅꯨꯄꯥ, ꯏꯁꯨꯁꯦ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯃꯒꯨꯜ ꯌꯥꯝꯅ ꯂꯩꯒꯗꯧꯔꯤ꯫ ꯏꯃꯧꯅ ꯌꯦꯅꯤꯡ ꯍꯥꯏꯗꯅ ꯏꯁꯨꯒꯤ ꯃꯃꯤꯡ ꯊꯣꯜꯂꯤꯕꯁꯦ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦ"꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯌꯦꯅꯤꯡꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯅꯗꯕ ꯃꯤꯑꯣꯏ ꯑꯃꯇ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯁꯛ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯂꯩꯕꯥꯛꯀꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯦꯅꯤꯡꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯅꯣꯡ ꯆꯨꯔꯛꯂꯤꯕꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯌꯦꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯁꯨ ꯈꯪꯍꯧꯗꯦ꯫ ꯌꯦꯅꯤꯡ ꯆꯍꯤ 3 ꯁꯨꯔꯛꯂꯦ꯫ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯔꯒꯗꯤ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨꯅꯤ꯫ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯤꯅꯁꯨ ꯌꯦꯅꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯌꯦꯅꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯕꯣꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯌꯦꯅꯤꯡꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯕꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯨ ꯄꯤꯖꯈꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ꯫ ꯅꯣꯡꯃ ꯌꯦꯅꯤꯡ ꯃꯕꯣꯛꯀ ꯂꯣꯏꯅꯅ ꯃꯁꯨ ꯃꯕꯦꯟ ꯀꯩꯊꯦꯜ ꯀꯥꯔꯛꯂꯝꯃꯤ꯫ ꯉꯥꯃꯨꯛ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯂꯨꯛꯃꯥꯏ ꯄꯥꯟꯅꯔꯤꯕꯤ ꯃꯤꯌꯥꯏ ꯆꯟꯕꯤ ꯑꯍꯜ ꯑꯗꯨꯅ ꯌꯦꯅꯤꯡꯕꯨ ꯅꯨꯡꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯃꯖꯥ ꯏꯕꯦꯝꯃ, ꯀꯔꯤ ꯆꯥꯅꯤꯡꯒꯦ?" ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯌꯦꯅꯤꯡꯅ ꯁꯠ ꯈꯨꯝꯂꯛꯏ, "ꯑꯩꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯅꯠꯇꯦ, ꯑꯩꯒꯤ ꯃꯤꯡ ꯌꯦꯅꯤꯡ"꯫ ꯃꯅꯥꯛ ꯑꯅꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯛꯏ꯫ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯤꯁꯨ ꯅꯣꯛꯏ꯫ ꯃꯁꯨ ꯎꯕꯗ ꯌꯦꯅꯤꯡ ꯃꯕꯣꯛꯇ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯪꯂꯛꯏ, "ꯑꯕꯣꯛ, ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯅꯣꯛꯏꯁꯦ? ꯃꯌꯥꯝꯅꯅꯦ ꯃꯖꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯔꯛꯄ ꯃꯇꯝꯗꯅꯦ ꯐꯖꯅ ꯈꯨꯝꯃꯨꯀꯣ"꯫ "ꯀꯩꯒꯤ? ꯑꯩꯗꯤ ꯌꯦꯅꯤꯡꯅꯤ, ꯃꯖꯥ ꯏꯕꯦꯝꯃꯁꯨ ꯅꯠꯇꯅ"꯫ "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯪꯒꯤ ꯑꯄꯥꯝꯕ ꯉꯥꯃꯨꯛꯇꯣ ꯀꯔꯝꯕꯅꯣ ꯈꯜꯂꯣꯁꯦ"꯫ ꯌꯦꯅꯤꯡꯅ ꯂꯩꯔꯤꯕ ꯉꯥꯃꯨꯛꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯊꯝꯕꯧ ꯍꯩꯉꯥꯟ ꯑꯗꯨ ꯎꯕꯗ ꯂꯨꯛꯃꯥꯏ ꯄꯥꯟꯅꯔꯤꯕꯤ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯑꯕꯣꯛ, ꯑꯩꯁꯤꯒꯤ ꯊꯝꯕꯧ ꯍꯩꯉꯥꯟꯁꯤ ꯄꯤꯕꯤꯌꯣ"꯫ ꯃꯕꯣꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯑꯕꯣꯛ, ꯑꯩ ꯊꯝꯕꯧ ꯍꯩꯉꯥꯟꯁꯦ ꯑꯣꯏꯅ ꯆꯥꯒꯦ"꯫ ꯃꯔꯣꯜ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯃꯁꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯕꯣꯛꯅ ꯃꯁꯨꯒꯤ ꯃꯊꯧ ꯑꯗꯨ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯊꯝꯕꯥꯜ ꯍꯩꯉꯥꯟ ꯆꯥꯒꯦꯕ"꯫ ꯌꯦꯅꯤꯡ ꯃꯔꯣꯜ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ, ꯅꯠꯇꯦ, ꯊꯝꯕꯧ ꯍꯩꯉꯥꯟ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯕꯨꯕꯣꯛꯁꯤꯗꯤ"꯫ ꯃꯕꯣꯛꯅ ꯅꯣꯛꯂꯒ, "ꯑꯩꯗꯤ ꯍꯥꯏꯕꯒ ꯍꯩꯇꯦꯅꯦ ꯁꯅꯥ. ꯑꯁ, ꯑꯩꯈꯣꯏ ꯕꯨꯕꯣꯛꯁꯤꯗꯤ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯁꯤꯐꯥꯎ ꯊꯝꯕꯧ ꯍꯥꯏꯕ ꯐꯥꯎꯕ ꯍꯩꯔꯝꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯕ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯉꯛꯈ꯭ꯔꯦꯗ"꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯍꯜ ꯑꯃꯅ ꯅꯣꯛꯂꯒ, "ꯍꯩꯃꯥ, ꯃꯆꯤꯟ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯆꯥ ꯏꯕꯦꯝꯃꯁꯦ"꯫ ꯌꯦꯅꯤꯡ ꯃꯔꯣꯜ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯇꯧꯔꯒ, "ꯑꯁ, ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ, ꯑꯃꯨꯛꯁꯨ ꯍꯥꯏꯔꯦ,
ꯑꯩ ꯃꯆꯥ ꯏꯕꯦꯝꯃ ꯅꯠꯇꯦ ꯍꯥꯏꯔꯒ ꯑꯩ ꯌꯦꯅꯤꯡꯅꯤ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯤꯅ ꯃꯁꯨ ꯅꯨꯄꯤꯗ ꯍꯩꯃꯥ ꯃꯤꯅ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯤ ꯁꯨꯊꯣꯏꯕꯤ ꯅꯪꯕꯣ ꯑꯕꯣꯛꯅ ꯍꯥꯏꯔꯗꯤ ꯑꯩ ꯁꯥꯎꯔꯔꯣꯏ ꯑꯕꯣꯛ ꯊꯝꯕꯧ ꯍꯪꯉꯥꯟ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯝꯇ ꯍꯥꯏꯌꯨꯕ ꯁꯤ ꯂꯩꯔꯒꯅꯦ ꯂꯩ ꯌꯣꯟꯐꯝꯗ ꯑꯃꯨꯛ ꯆꯠꯁꯤꯀꯣ ꯍꯣ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯇꯞꯅ ꯍꯥꯏꯒꯦ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇ ꯇꯞꯅ ꯅꯤꯡꯁꯤꯡꯈꯤꯒꯦ ꯀꯔꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯇꯞꯅ ꯆꯤꯡꯂꯒ ꯅꯤꯡꯁꯤꯡꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯨꯒꯤ ꯃꯇꯧ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯁꯣꯝꯗ ꯌꯦꯅꯤꯡꯁꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯃꯌꯥ ꯀꯥꯗꯨꯅ ꯃꯕꯣꯛꯇ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯕꯣꯛꯅ ꯑꯣ ꯊꯝꯕꯧ ꯍꯩꯉꯥꯟ ꯑꯣ ꯑꯗꯨ ꯍꯥꯏꯌꯣꯗꯅ ꯀꯩꯊꯦꯜ ꯀꯥꯃꯤꯟꯅꯔꯛꯄ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃꯅ ꯌꯦꯅꯤꯡꯗ ꯍꯩ ꯊꯣꯔꯥꯕꯤ ꯃꯁꯤꯒꯤ ꯃꯆꯤꯟ ꯑꯁꯤ ꯌꯦꯡꯎꯅꯦ ꯀꯗꯣꯝ ꯊꯣꯛꯑꯗꯣꯏꯅꯣꯅꯦ ꯅꯪꯕꯣ ꯀꯕꯣꯛ ꯄꯣꯛꯑꯦ ꯍꯥꯏꯋꯥꯅꯦ ꯅꯪꯕꯨ ꯀꯗꯣꯝ ꯊꯣꯛꯇꯣꯏꯅꯣ ꯌꯦꯅꯤꯡ ꯃꯃꯤꯠꯇꯨꯗꯤ ꯊꯝꯕꯧ ꯍꯩꯉꯥꯟ ꯂꯣꯝꯗ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯅꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯅꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯌꯦꯅꯤꯡ ꯑꯃꯗꯤ ꯃꯕꯣꯛ ꯊꯝꯕꯧ ꯍꯩꯉꯥꯟ ꯑꯗꯨ ꯂꯩꯔꯤ ꯂꯨꯛꯃꯥꯏ ꯄꯥꯟꯅꯕꯤ ꯑꯍꯜ ꯑꯗꯨꯅ ꯁꯦ ꯀꯕꯣꯛꯁꯦ ꯏꯁꯨ ꯌꯦꯅꯤꯡꯒꯤꯅꯤ ꯁꯤꯃꯗꯤ ꯑꯕꯣꯛꯅ ꯄꯤꯔꯕꯅꯤꯀꯣ ꯌꯦꯅꯤꯡ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯍꯣ ꯑꯗꯨꯃꯥꯏꯅ ꯀꯧꯔꯛꯎꯗꯅ ꯃꯌꯥꯝꯗꯣ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯛꯏ ꯉꯥꯃꯣꯛ ꯌꯣꯟꯐꯝꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯍꯩ ꯂꯩ ꯌꯣꯟꯐꯝꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯨꯁꯤ ꯍꯥꯏꯗꯨꯅ ꯌꯦꯅꯤꯡꯅ ꯃꯕꯣꯛꯇ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯉꯥꯃꯣꯛ ꯌꯣꯜꯂꯤꯕꯤ ꯂꯨꯛꯃꯥꯏ ꯄꯥꯟꯅꯔꯤꯕꯤ ꯄꯣꯠꯌꯣꯟꯕꯤꯁꯤꯡ ꯑꯗꯣ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯅꯣꯏꯗꯤ ꯈꯪꯗꯦꯀꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯌꯦꯅꯤꯡꯁꯦ ꯂꯥꯏꯒꯤ ꯃꯆꯥꯅꯤꯀꯣ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯃꯥꯅꯤ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯀꯩꯊꯦꯜ ꯑꯁꯦ ꯀꯥꯟꯅꯗꯕ ꯏꯁꯤꯡ ꯐꯪꯗꯗꯅ ꯄꯨꯈ꯭ꯔꯤ ꯄꯥꯠ ꯇꯨꯔꯦꯜ ꯑꯃꯠꯇ ꯏꯁꯤꯡ ꯂꯩꯇꯗꯅ ꯀꯅꯥꯒꯤ ꯊꯝꯕꯧ ꯍꯩꯉꯥꯟ ꯌꯣꯟꯒꯗꯧꯁꯨ ꯏꯁꯤꯡꯅ ꯈꯔ ꯀꯪꯂꯕꯅꯤꯅ ꯄꯥꯠ ꯇꯨꯔꯦꯜ ꯄꯨꯝꯅꯃꯛ ꯂꯩꯀ꯭ꯔꯛ ꯆꯠꯂꯦ ꯀꯕꯣꯛ ꯌꯣꯟꯕꯤ ꯑꯩꯁꯨꯅꯤ ꯏꯁꯤꯡ ꯐꯪꯗ꯭ꯔꯕꯅꯤꯅ ꯐꯧꯁꯨ ꯊꯣꯛꯇ꯭ꯔꯦ ꯆꯨꯍꯤ ꯁꯦꯝꯒꯗꯕ ꯆꯨꯗꯨꯁꯨ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯆꯨꯗꯣ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯄꯣꯠ ꯆꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯣꯠꯊꯣꯛ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯊꯣꯛꯇꯗꯅ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯀꯩꯊꯦꯜ ꯑꯁꯦ ꯊꯣꯛꯅꯔꯨꯗꯕ ꯃꯆꯥ ꯏꯕꯦꯝꯃ ꯌꯦꯅꯤꯡꯅ ꯍꯦꯛ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄ ꯅꯨꯃꯤꯠꯇꯒꯤꯅꯤꯀꯣ ꯅꯣꯡꯒ ꯇꯥꯗꯅ ꯂꯩꯕꯥꯛ ꯑꯁꯦ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯉꯝꯂꯤꯕꯁꯦ ꯑꯇꯣꯞꯄ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯗꯨꯅꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯋꯥꯔꯤꯉꯩ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯃꯠꯇ ꯐꯪꯗꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯄꯨꯂꯞ ꯍꯧꯅꯔꯒ ꯁꯨꯔꯛꯄꯗꯒꯤ ꯄꯣꯠ ꯆꯩ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯃꯠꯇ ꯋꯥꯠꯇ꯭ꯔꯦ ꯀꯝꯗꯧꯏ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯅ ꯈꯔ ꯅꯍꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯏꯟꯗꯣꯜ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯦ ꯃꯣꯏꯗꯒꯤꯕꯨ ꯍꯦꯜꯂꯕꯅꯤ ꯑꯗꯨꯒ ꯏꯟꯗꯣꯟꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯏꯕꯦꯝꯃ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯂꯣꯏꯅꯅꯕ ꯇꯥꯈꯣꯅꯦ ꯅꯪꯕꯣ ꯍꯣ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯦ ꯀꯂꯛ ꯈꯝꯕꯟꯕꯅ ꯌꯣꯝꯃꯤ ꯂꯥꯟ ꯇꯧꯅꯤ ꯍꯥꯏꯔꯤꯅꯦ ꯃꯁꯤꯗꯅꯤ ꯑꯩꯅ ꯄ꯭ꯔꯣꯛ ꯆꯥꯛꯂꯤꯕꯁꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯄꯪꯍꯥꯏ ꯍꯥꯏꯅꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯠꯇꯦ ꯃꯁꯦ ꯇꯔꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯃꯣꯏꯒꯤ ꯃꯑꯣꯡꯗꯣ ꯃꯇꯥ ꯑꯃꯅꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯗꯅꯤ ꯃꯣꯏꯅ ꯍꯥꯏꯔꯛꯏꯕꯗꯣ ꯅꯍꯥꯟ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯨ ꯌꯥꯎꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯅꯨꯄꯥ ꯈꯔꯒ ꯂꯣꯏꯅꯅ ꯐꯧ ꯇꯥꯏꯕ ꯆꯠꯄꯅꯤ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯑꯗꯨꯗ ꯐꯧ ꯃꯃꯜ ꯇꯥꯡꯏ ꯅꯣꯏꯒꯤ ꯂꯩꯕꯥꯛ ꯐꯧ ꯑꯗꯨꯛ ꯌꯥꯝꯅ ꯊꯣꯛꯂꯒ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯂꯤꯕꯗꯤ ꯍꯥꯏꯗꯅ ꯈꯔ ꯉꯥꯡꯅꯩ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅꯅꯦ ꯌꯥꯝꯅ ꯇꯥꯡꯈꯠꯂꯨꯕꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯃꯤꯒꯤ ꯆꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯤ ꯈꯔ ꯅꯍꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯣꯏꯒꯤꯗꯨꯗꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯕꯅꯤ ꯃꯣꯏꯗꯤ ꯅꯍꯥꯟꯅ ꯈꯠꯅꯕꯁꯦ ꯌꯥꯝꯅ ꯍꯧꯅꯤꯡ ꯂꯩꯔꯤꯖꯥꯠꯅꯤꯅꯦ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯍꯣ ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯗꯤ ꯃꯤꯀꯨꯞ ꯑꯃꯗ ꯂꯧꯁꯤꯟꯕ ꯉꯝꯃꯤ ꯈꯨꯕꯥꯛꯃꯨꯛꯇ ꯄꯥꯛꯄꯗꯨꯕꯨ ꯅꯣꯏꯒꯤ ꯂꯧ ꯃꯌꯥꯝ ꯀꯥꯗꯨꯗꯤ ꯑꯩ ꯏꯊꯟꯇꯅ ꯎꯕꯗ ꯀꯩꯁꯨ ꯅꯠꯇꯦ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯧ ꯃꯃꯜ ꯇꯥꯡꯂꯤꯕꯁꯦ ꯀꯥꯏꯅ ꯍꯥꯏꯔꯛꯏ ꯃꯣꯏꯒꯤꯅꯦ ꯃꯤ ꯌꯥꯝꯅ ꯍꯥꯠꯄ ꯂꯧꯃꯤꯅꯤ ꯍꯥꯏꯗꯅ ꯅꯤꯡꯊꯧꯅꯒꯅꯦ ꯃꯅꯥꯒ ꯌꯥꯝꯅ ꯄꯤꯕ ꯑꯃ ꯂꯩꯕꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯈꯣꯏꯗꯧꯒꯁꯦ ꯀꯌꯥꯗ ꯁꯥꯎꯒꯠꯂꯤ ꯏꯕꯦꯝꯃ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯤ ꯃꯔꯨ ꯆꯥꯎꯕ ꯍꯦꯟꯗꯕꯗꯣ
Wangang sangang ama ka ama henbani. Ningthongna chale mati. Nungsidabana masak adu loirabani. Asumna mayam adu wari sanarami. Somda lay yonfamda amu yening mana apamba lay sum yenglakpada layhaw layrel adu hek ubada. Abo, layhaw layrel si pami. Asise ahum lebiyu. Haima, mazai be ma karigino ahum khak lawdoidi mayam law yadro. Yening majin machadana tapna khumlai. Tawre somda su amu. Ay yening ne majai be manate. Haima, sana adumaina haiganu minangbo. Layon bi aduna noklaga. Oh, ay di khangde ni he sauganu ko. Saude. Yening nungsiba masak mataw amadi wangang sangang sing aduda kaithel adu pumlang langi. Phana kuina masu mabel adu kaithel chatluraba matungda konungda halai. Konunggi sanathong aduda ningthau wangthoigi apokpadu leplaga leirami masu halakpa ubada. Laone. Isudu kuina chatman khrene noibo. Nupiye. Nangla isu puraga su kuina chatlisibu karigino. Haima. Kayam kuirage kaisu kuideda. Pupu. Pochai se sasat legi tawbase yadaba. Mapuna tapna. Kanana yadriba. Aina ne pochai leba changbada ne mi singsina ne wase panghangda hangjileba. Adui ne wari watai sanaraga laithokpa. Adugi pakhalakpa yadriba. Hoine. Isuda hanglakpa wasingdudi aruba wari ngakta oiramgani ne. Mane aduna ne halakpa yadaba. Isudi onthokno waramanida. Lao. Changasi. Asumna changminakre. Numidang wairamadu kaithel komlakpi nupi sing majai be ma yeningi wari ngaktane. Ahal amana asumna hairai. Punsi se ya changlakpasida khuya tusitna sigani haibase thajarudrabani. Aidine ising khaurang mandana kangaga adum siradra khalurabani mi. Khara nahawai bi amana amu khumlai. Indona hek angthorakpasima. Ahal aduna amu phagina temi noibo. Ahalga oisilai. Aram khaurang base khang base yamna wasilai. Nahawai ringaiga manadabani ko. Nungsikreda majai be ma yeningse karigino khangde. Icha isusu mayam amagi masak khanglaklabani. Adubu karigino khangde. Majai be masidi pura ngaure. Atopa halamana noklaga. Adunemi hawdongna macha nungsi mandana mainungda lauraga chathokpagi kunungsido aduni tawrisi. Haisu haibani. Mapa chanakhiba haigadoribra majai be ma yeningna lekangna oiriba lebak ase yening holibasini. Pat turel pukhri kom ising imai chole. Lei phajaba mayam ama sali. Asumna yeningbu nungsina sonaduna wari sa-saduna chatlami. Numidang wairamdu leikolda yeningbu matomta pugaina leisa tamnibi leirangsing aduda nokfet tawduna yengduna leirami. Lei matharikna tunglomdagi tapna. Haima, aina di kadomda leikrabano haidana kayada wana thiruribano. Adugadi sida tuminaga leirami. Ima, ho kari haige. Ima, leikolse leibudi mayam sali. Ado, siga ahangbasida ay thambal thage. Haima, icha thoibiye. Thambali pukrida isingda thagadabani. Leikolgi leibaksidane atay leipambigumna thabadi moisu hingba ngamlo. Sikhini adunane pukrida thasi maramokpani. Tali, aidi pukrida thaba tali. Sida lei marak sida thani. Icha thoibiye. Sidane madi hingba ngamoi haibani nangbo isingda thaseba. Yening ningai tawri. Yani hingni ay leikol sida thagiba. Pukrida thabadudi mamathana ngairani. Manu ngairaroiba. Ima sida moi mayam pulap hauminaraga pulap samina hanseba. Asumna mama macha kana wa ngangnaringai aduda ningthau wangthoigi apokpina. Haima, kaidongnarage isuda aduk yamna ngangbiribaduba. Leima tharikna khumba nangde. Yening mabok ubada kesinaraga piri tawduna. Ibo, aina leikolda sigi leibaksida thambal thage haibada. Imana yadriba. Haima, isuna hairisibu kok thahanbiba yadro. Mi nungaibra se. Isuna mabukning nusina leirise. Hoima, aduda leikanglasida tharadi thambalado kangkhrani haidana aina sum hairambani. Hoine, adubudi chumba. Adu oirabasu
ꯏꯁꯨꯅ ꯑꯄꯥꯝꯕꯗꯗꯤ ꯊꯤꯡꯕ ꯌꯥꯗꯦꯀꯣ. ꯊꯥꯎ ꯊꯥꯎ, ꯏꯁꯨꯒꯤ ꯊꯝꯕꯥꯜꯗꯣ ꯏꯕꯣꯛꯅ ꯌꯥꯏ, ꯊꯥꯎꯀꯣ. ꯁꯦ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯑꯄꯥꯝꯕ ꯃꯐꯝꯗ ꯊꯥꯁꯤ, 이수 이벤 다시. ꯉꯥꯏꯈꯣꯅꯤ, 이수부 ꯊꯝꯕꯥꯜ ꯆꯥꯔꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯗꯣꯏꯕ? ꯉꯔꯥꯡ ꯍꯦꯛꯂꯛꯄ ꯊꯝꯕꯥꯜ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅ ꯊꯥꯗꯣꯏꯅꯤ. ꯍꯣ, ꯊꯥꯗꯣꯛꯁꯤꯉꯥꯏꯗꯅ. ꯂꯩꯃ ꯊꯥꯔꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯌꯦꯅꯤꯡꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏꯗꯤ ꯏꯕꯣꯛꯅ ꯌꯥꯔꯦ, ꯂꯩꯕꯥꯛꯇ ꯊꯝꯕꯥꯜ ꯊꯥꯔꯅꯤꯀꯣ ꯕꯨꯕꯣꯛ. ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯗꯨ ꯊꯝꯕꯥꯜ ꯊꯥꯅꯅꯕ ꯀꯣꯏꯂꯥꯡ ꯂꯥꯡꯂꯝꯃꯤ. ꯂꯩꯃ ꯊꯥꯔꯤꯛꯁꯨ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯂꯥꯛꯂꯤ. ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯁꯨ ꯂꯥꯟꯃꯤ ꯃꯀꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯋꯥꯔꯤ ꯂꯣꯏꯗꯨꯅ ꯍꯦꯛ ꯊꯣꯔꯛꯄꯒ ꯊꯦꯡꯅꯔꯦ. ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯛꯄꯗꯨꯗ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯅ, "ꯑꯦ, ꯀꯩꯅꯣ ꯅꯊꯟꯇ ꯅꯣꯛꯑꯒ ꯂꯥꯛꯏꯗꯨꯅ?" ꯂꯩꯃ ꯊꯥꯔꯤꯛꯅ ꯑꯗꯨꯝ ꯅꯣꯛꯂꯒ, "ꯈꯪꯗꯦ, ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯕꯣꯛꯀ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯎꯕꯗꯅꯦ, ꯊꯃꯣꯏꯁꯦ ꯄꯨꯡꯄꯦꯟ ꯄꯦꯟꯕꯒꯨꯝꯅ ꯇꯧꯏ." ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯊꯥ ꯁꯥꯔꯨꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ. "ꯑꯗꯨꯅꯤꯅꯦ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯕꯅꯤ. ꯍꯥꯟꯅ ꯂꯥꯡꯂꯝꯕ ꯏꯁꯧꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯨꯔꯕꯅꯤ." ꯑꯃꯨꯛꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ. "ꯈꯪꯗ꯭ꯔꯦꯗ, ꯃꯤꯅꯗꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯅꯤ. ꯑꯗꯨꯕꯨ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ." ꯂꯩꯃ ꯊꯥꯔꯤꯛꯅ, "ꯍꯧꯖꯤꯛꯁꯨꯅꯦ, ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯧꯊꯣꯛꯂꯒ ꯊꯝꯕꯥꯜ ꯊꯥꯒꯦ ꯍꯥꯏꯌꯦ. ꯑꯩꯅ ꯄꯨꯈ꯭ꯔꯤꯗ ꯊꯥꯁꯦ ꯍꯥꯏꯕ ꯌꯥꯗꯕ. ꯑꯗꯩꯗꯤ ꯃꯕꯣꯛꯇ ꯑꯃꯨꯛ ꯄꯥꯎ ꯇꯝꯃꯦ. ꯃꯕꯣꯛꯅ ꯃꯤꯆꯪꯒ ꯆꯪꯉꯤ, ꯊꯝꯕꯥꯜ ꯊꯥꯅꯅꯕ ꯇꯧꯍꯧꯔꯤ. ꯃꯥꯅ ꯅꯍꯥꯟ ꯍꯦꯛꯂꯛꯄ ꯊꯝꯕꯥꯜꯗꯣ ꯑꯗꯨ ꯊꯥꯗꯣꯏꯅꯦꯌꯦ." ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯃꯆꯥꯒꯤ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯒ ꯅꯣꯛꯃꯤꯟꯅꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯅꯤ. ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯂꯥꯟꯃꯤ ꯃꯀꯣꯛꯀ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤ. ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨ ꯃꯊꯥ ꯁꯥꯅ, "ꯏꯅꯤꯡꯊꯧ, ꯃꯈꯣꯏꯒꯤꯁꯤ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ. ꯀꯨꯏꯔꯦ, ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯅꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯈꯠꯅꯕ ꯍꯧꯔꯤꯕꯁꯦ. ꯐꯅ ꯀꯟꯅꯗꯤ ꯈꯪꯂꯛꯄꯅꯤ. ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯄꯤꯛꯑꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ. ꯀꯤꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯅꯤꯅ ꯃꯤꯆꯪ ꯑꯣꯏꯔꯒ ꯑꯩꯒꯤ ꯄꯤꯛꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯉꯝꯂꯤꯕꯅꯤꯀꯣ? ꯑꯣꯟꯊꯣꯛꯄꯅꯤ ꯃꯈꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯦ. ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯅꯣꯡꯃꯗ ꯂꯥꯟꯈꯤꯕ ꯂꯩꯕꯁꯨ ꯅꯠꯇꯕ. ꯑꯩꯅ ꯂꯥꯜꯂꯨꯗ꯭ꯔꯒꯗꯤ ꯃꯤꯅꯁꯨ ꯂꯥꯜꯂꯛꯑꯣꯏ ꯍꯥꯏꯕ ꯂꯩꯇꯦ. ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯃꯣꯏꯅ ꯍꯧꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯕ ꯇꯥꯔꯦꯗꯅ. ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯂꯝꯕꯤ ꯑꯃ ꯑꯗꯨꯝ ꯁꯦꯝꯕꯤꯔꯝꯒꯅꯤ." ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯌꯦꯅꯤꯡꯗꯨ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ. "ꯕꯥꯕꯥ, ꯂꯥꯟ ꯇꯧꯕ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯂꯥꯛꯀꯗꯣꯏꯅꯣ? ꯀꯩ ꯅꯨꯃꯤꯠꯇ ꯇꯧꯗꯣꯏꯅꯣ? ꯀꯩ ꯅꯨꯃꯤꯠꯇꯒꯤ ꯍꯧꯗꯣꯏꯅೋ?" ꯐꯅ ꯃꯊꯥ ꯁꯥꯔꯕꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨ ꯈꯨꯝꯗꯕ ꯉꯝꯗꯦ. ꯇꯞꯅ ꯃꯆꯥꯕꯨ ꯄꯝꯈꯠꯂꯒ ꯍꯥꯏꯔꯛꯏ. "ꯏꯆꯥꯅ ꯅꯍꯥꯟ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯄ ꯄꯥꯠꯇꯣ, ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯝꯕꯤꯗꯣ ꯑꯗꯨꯗ ꯂꯥꯛꯇꯣꯏꯕ. ꯍꯌꯦꯡꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯑꯩꯈꯣꯏꯕꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯣ ꯍꯥꯏꯔꯤꯕꯅꯤꯅꯦ. ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ?" ꯌꯦꯅꯤꯡ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯀꯔꯤꯅꯣ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯂꯤ. "ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯣ ꯂꯥꯟ ꯇꯧꯕ ꯆꯠꯄꯗꯣ ꯃꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗꯨꯗꯒꯤꯅꯦ ꯊꯦꯡꯅ ꯆꯠꯂꯨꯀꯣ. ꯑꯗꯨꯒꯅꯦ, ꯑꯗꯨꯒꯤ ꯊꯝꯕꯥꯜ ꯍꯧꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯕꯗꯣ, ꯑꯗꯨꯗꯅꯦ ꯈꯣꯏꯔꯦꯟ ꯃꯌꯥꯝ ꯑꯃ ꯃꯌꯨꯝ ꯑꯣꯏꯕꯅꯦꯕꯀꯣ. ꯑꯗꯨꯒꯤ ꯈꯣꯏꯔꯦꯟꯒꯤ ꯃꯌꯨꯝꯗꯣ ꯑꯗꯨꯗ ꯅꯥꯎꯔꯤꯅ ꯀꯥꯞꯁꯜꯂꯣ. ꯑꯗꯣ ꯅꯣꯏꯗꯤ ꯌꯥꯝ ꯅꯛꯅ ꯆꯪꯁꯜꯂꯨꯅꯨꯀꯣ." ꯌꯦꯅꯤꯡꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧ ꯂꯥꯟꯃꯤ ꯃꯀꯣꯛꯁꯤꯡꯗꯨꯅ ꯇꯥꯔꯝꯃꯤ. ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯛꯏ. "ꯏꯅꯤꯡꯊꯧ, ꯍꯥꯏꯒꯨꯝꯕꯗꯅ ꯃꯆꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯈꯟꯅꯕ ꯌꯥꯏ." ꯌꯦꯅꯤꯡ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯗ ꯁꯥꯎꯅ, "ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯣ ꯅꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯍꯥꯏꯁꯦ? ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ." "ꯏꯍꯦ, ꯊꯣꯏꯕꯤ, ꯌꯦꯅꯤꯡ ꯁꯥꯎꯍꯟꯕ ꯌꯥꯗꯦꯀꯣ. ꯁꯣꯏꯈ꯭ꯔꯦ." ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯅ, "ꯅꯪ ꯁꯥꯎꯔꯒ ꯀꯩꯗꯧꯗꯣꯏꯕ? ꯑꯩꯅ ꯁꯥꯎꯔꯗꯤꯅꯦ, ꯅꯣꯡꯒ ꯑꯃꯠꯇ ꯇꯥꯍꯜꯂꯣꯏ, ꯏꯀꯪ ꯊꯣꯛꯍꯟꯗꯣꯏꯕ." ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯅ ꯅꯣꯛꯂꯒ, "ꯏꯁ, ꯑꯗꯨꯗꯤ ꯏꯆꯥ ꯊꯣꯏꯕꯤ ꯁꯥꯎꯍꯟꯕ ꯌꯥꯗꯦꯀꯣ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯌꯦꯅꯤꯡ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯦ. ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯂꯩꯍꯧꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯅ ꯈꯟꯅꯔꯝꯃꯤ. ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ. "ꯏꯁ, ꯑꯉꯥꯡꯗꯤ ꯂꯥꯏꯅꯤ ꯍꯥꯏꯕꯗꯣ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯅꯦ ꯑꯩꯒꯤ ꯏꯁꯨꯁꯤꯗꯤ? ꯌꯦꯡꯉꯣꯏ, ꯅꯣꯏꯅꯦ, ꯍꯌꯦꯡ ꯏꯁꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯔꯥꯏ ꯂꯧꯕ ꯌꯥꯗꯦꯀꯣ." ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯅꯁꯨ, "ꯏꯁꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯁꯤ ꯏꯟꯕ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ."
ꯂꯥꯟ ꯍꯥꯏꯕꯁꯤꯗꯤ ꯈꯨꯠꯂꯥꯏꯒꯤ ꯑꯃꯗꯤ ꯃꯤꯁꯤꯡ ꯌꯥꯝꯕꯒꯤ ꯈꯛꯇꯅ ꯂꯥꯟ ꯉꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯁꯤꯡ ꯌꯥꯝꯖꯗ꯭ꯔꯕꯁꯨ ꯂꯧꯁꯤꯡ ꯂꯩꯕ ꯑꯁꯤꯁꯨ ꯃꯔꯨ ꯑꯣꯏꯕꯅ ꯏꯁꯨ ꯌꯦꯅꯤꯡꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯌꯦꯅꯤꯡꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯥꯟ ꯆꯠꯄꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯃꯊ꯭ꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯩꯃ ꯊꯥꯔꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯍꯌꯦꯡꯒꯤ ꯂꯥꯟꯐꯝꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ꯫ ꯏꯀꯪ ꯊꯣꯛꯄꯗꯒꯤ ꯀꯨꯝꯖꯥ ꯀꯌꯥꯅꯣ ꯀꯌꯥꯗ ꯋꯥꯅ ꯈꯪꯂꯛꯈꯤꯕ꯫ ꯍꯧꯖꯤꯛ ꯄꯨꯛꯅꯤꯡ ꯈꯔ ꯂꯩꯇꯥꯔꯦ ꯍꯥꯏꯔꯕ ꯀꯥꯟꯁꯤꯗ ꯄꯨꯝꯅꯃꯛꯁꯨ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯖꯔꯦ ꯈꯟꯗꯨꯅ ꯄꯨꯛꯅꯤꯡ ꯏꯪꯅ ꯂꯩꯖꯔꯤꯕ ꯑꯁꯤꯗ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯅꯤ ꯆꯪꯗꯅ ꯄꯨꯟꯅ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯃꯌꯥꯝꯅ ꯄꯪꯍꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯂꯥꯜ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯌꯥꯝꯕꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤꯗꯣ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯣ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯕꯤꯔꯨꯅꯨꯗ꯫ ꯂꯩꯃ ꯊꯥꯔꯤꯛꯀꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯅ ꯇꯞꯅ: ꯃꯈꯣꯏꯗꯤ ꯃꯤ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯌꯥꯝꯂꯕꯅꯤꯅ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯉꯝꯂꯅꯤ ꯁꯤꯅꯤ꯫ ꯑꯗꯨꯛ ꯎꯁꯤꯠꯇꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯩ ꯁꯨꯛꯀꯥꯎ ꯀꯥꯎꯗꯦ ꯍꯥꯏꯕ ꯌꯥꯏ꯫ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯪꯖꯧ, ꯃꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯁꯤꯅꯤ꯫ ꯂꯥꯟ ꯑꯁꯦ ꯑꯩꯗꯤ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯒꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯇꯪꯈꯥꯏ ꯌꯦꯟꯅꯒꯅꯤ꯫ ꯑꯃꯨꯛꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯌꯦꯅꯤꯡꯗꯨ ꯇꯨꯝꯗꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯏꯔꯤ ꯎꯏꯔꯤ ꯊꯣꯔꯛꯂꯒ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯗ ꯍꯥꯏꯔꯛꯏ: ꯕꯥꯕꯥ, ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ, ꯌꯥꯝ ꯊꯦꯡꯉꯦꯕ꯫ ꯕꯥꯕꯥ ꯍꯌꯦꯡ ꯇꯨꯝꯁꯤ ꯐꯥꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯤꯅ ꯇꯦꯟ ꯀꯥꯞꯄꯛꯑꯒ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯒ ꯂꯩꯕ ꯁꯣꯏꯔꯣꯏ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯅꯦ ꯂꯥꯟꯗꯣ ꯌꯥꯔꯔꯣꯏ꯫ ꯄꯦꯟꯅ ꯇꯨꯝꯊꯣꯛꯑꯣ, ꯃꯤꯠ ꯁꯤꯡꯅ ꯂꯩꯅꯅꯕ꯫ ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯁꯤꯕ꯫ ꯍꯌꯦꯡ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯁꯒꯣꯜ ꯊꯧꯔꯒ ꯁꯒꯣꯜꯗꯒꯤ ꯇꯥꯕ ꯇꯥꯔꯦ꯫ ꯃꯤ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏ꯫ ꯂꯥꯟ ꯇꯧꯕꯗꯅꯦ ꯂꯥꯟ ꯉꯥꯛꯄꯗꯣ ꯑꯗꯨ ꯉꯥꯛꯊꯣꯛꯅꯕꯗ ꯁꯒꯣꯜꯗꯒꯤ ꯑꯣꯟꯊꯕꯅꯤ ꯍꯥꯏꯔꯗꯤ ꯐꯩ꯫ ꯉꯁꯥꯏꯈꯩ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯕ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯌꯦꯅꯤꯡꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯌꯦꯅꯤꯡꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯁꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯛꯄ ꯌꯥꯎꯔꯛꯏ꯫ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯅ ꯍꯥꯏꯔꯛꯏ: ꯍꯣꯏꯅꯦꯍꯦ, ꯏꯁꯨꯅ ꯍꯥꯏꯕꯁꯤꯡꯁꯨ ꯂꯣꯏꯅ ꯍꯦꯛ ꯆꯨꯝꯃꯤꯗꯀꯣ꯫ ꯄꯣꯊꯥꯔꯨꯔꯣꯅꯦ, ꯊꯦꯡꯉꯦ, ꯆꯣ ꯄꯣꯊꯥꯔꯨꯔꯣ꯫ ꯍꯌꯦꯡꯅꯦ ꯏꯁꯨꯒꯤ ꯌꯥꯔꯛꯇ ꯇꯥꯅꯤꯀꯣ ꯅꯣꯏ꯫ ꯑꯁꯨꯝꯅ ꯃꯍꯩ ꯄꯣꯊꯥꯕ ꯆꯪꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯦꯅꯤꯡꯅ ꯍꯥꯏꯕꯒꯨꯝꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯒꯤ ꯈꯔ ꯊꯦꯡꯊꯅ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯁꯣꯝꯗ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯗꯣꯝꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯊꯪ ꯈꯟꯕ ꯂꯥꯟꯃꯤ ꯑꯗꯨꯗ: ꯀꯩꯅꯣꯅꯦ ꯃꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯌꯥꯝꯅ ꯀꯤꯔꯤꯕ ꯖꯥꯠꯂꯣ? ꯅꯠꯇꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯥꯛꯑꯒ ꯍꯥꯏꯔꯗꯤ ꯈꯔ ꯐꯩꯗꯅ, ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯁꯤꯗꯤ ꯐꯖꯗꯦꯗꯅ꯫ ꯃꯊꯪ ꯈꯟꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ: ꯑꯉꯝꯕ, ꯍꯟꯗꯛꯇꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯂꯧꯕ ꯁꯣꯏꯗ꯭ꯔꯦ꯫ ꯂꯥꯟ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯀꯤꯃꯟꯗꯅ ꯄꯤꯊꯣꯔꯛꯄ ꯌꯥꯏ ꯈꯜꯂꯤꯅꯦ ꯑꯩꯗꯤ꯫ ꯃꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯄꯨꯈ꯭ꯔꯤ ꯄꯥꯠ ꯇꯨꯔꯦꯜ ꯏꯁꯤꯡꯁꯤꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯑꯁꯨꯛ ꯐꯖꯕ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕꯥꯛ ꯀꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯟ ꯆꯠꯄꯁꯤꯗ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯂꯧꯔꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤ꯫ ꯁꯣꯝꯗ ꯃꯅꯤꯡ ꯏꯊꯪ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯈꯔ ꯑꯃꯁꯨ ꯀꯥꯡꯂꯨꯞ ꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ: ꯉꯁꯤꯒꯤ ꯂꯥꯟꯁꯦ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯉꯝꯒꯗꯕ ꯁꯨꯛꯃꯥꯟ ꯃꯥꯟꯗꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: ꯀꯩꯒꯤꯅꯣ ꯏꯇꯥꯎ ꯑꯗꯨꯗꯤ? ꯅꯠꯇꯦ, ꯂꯥꯟꯃꯤ ꯃꯁꯤꯡ ꯍꯥꯏꯔ ꯑꯩꯈꯣꯏꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯅ ꯍꯦꯜꯂꯤꯕꯅꯤ꯫ ꯈꯨꯠꯂꯥꯏ ꯍꯥꯏꯔ ꯃꯇꯤꯛ ꯆꯥꯏ꯫ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ, ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯣꯡꯕꯒꯨꯝꯕꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: ꯁꯣꯏꯗ꯭ꯔꯦ, ꯐꯛꯂꯥꯡ ꯑꯍꯣꯕꯗ ꯂꯩꯇꯨꯝ ꯑꯗꯨ ꯐꯥꯎꯗꯣꯛꯈꯤꯗꯧꯕ꯫ ꯑꯅꯤꯁꯨꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯃꯨꯛ: ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ ꯃꯤ? ꯑꯩꯈꯣꯏꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯉꯝꯐꯝ ꯊꯣꯛꯏꯗ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯇꯥꯎꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯝꯇ ꯃꯔꯝꯗꯣ ꯍꯥꯏꯕꯤꯌꯨꯕ꯫ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯇꯞꯅ, ꯃꯤ ꯃꯌꯥꯝ ꯇꯥꯍꯟꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ: ꯇꯉꯥꯏ ꯐꯗꯕꯒꯤ ꯂꯥꯛꯏꯕ ꯍꯥꯏꯕꯗꯨꯅꯤ ꯏꯇꯥꯎ꯫ ꯅꯪꯁꯨ ꯌꯦꯡꯉꯨꯅꯦ, ꯂꯩꯕꯥꯛ ꯑꯁꯤꯅ ꯏꯀꯪꯒꯤ ꯑꯋꯥꯕ ꯀꯌꯥ ꯀꯨꯏꯅ ꯅꯪꯈꯤꯕ, ꯅꯣꯡꯃꯇ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯋꯥꯕ ꯂꯩꯕꯥꯛꯅꯤꯅ ꯂꯥꯟ ꯇꯧꯔꯒ ꯂꯧꯁꯤꯟꯅꯤꯡꯕꯁꯨ ꯐꯥꯎꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ, ꯍꯧꯊꯣꯛ ꯆꯥꯊꯣꯛ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯀꯣꯛ ꯊꯣꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯟ ꯇꯧꯔꯒ ꯂꯧꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ꯫ ꯑꯇꯣꯞꯄ ꯂꯥꯟꯃꯤꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ: ꯍꯣꯏꯅꯦ ꯏꯇꯥꯎ,
Chumbu chumine. Ado, lan tawba haibasidi hauna sani kaino. Khangdre. Ai ngasi se kaya thajade. Aduna horen mawong yengaga hekta chengkhradam. Asumna wari sanaringaida mamang thangba lanmi aduna laurakpadu tai. Haujik mayam pumnamak sem saduna laibiro. Atopa maikagi lanmi sing yausilagre. Asumna hairakpa tabadagi pumnamak mitna singna lainakre. Ningthau wangthoi amadi mahakki lanmi sing aduki matik tukthana tumi lakpa mataw aduda amukka henna atopa maikagi lanmi sing adudi henna mapal karami. Makoina soidana ngamladabani haiduna langi pungpham yoroktuna khulai thananaba sem saba haunakre. Ningthau wangthoi hoigi maikaidagi hana haunanaba yengnarami. Yeningna haibagi matung ina ningthau wangthoina ten kapa saraga khoiren mahum aduda ten kapsilami. Madudagi khara nakpada tainarakpada atopa maikagi lanmi sing adu khoi sing aduna koitan tanarami. Kaino tawriside khoirenina side. Itaw mayam yam sathiba khoini. Chelo hingnanaba chelo. As yome khoina. Aibumta kanbiyo. As khoina yome. Mayamda khoi singduna koitan tanabada phana lapna loina chenarami. Ningthau wangthoi hudu laptakna yengduna lairami. Makhoigi lanmi makok aduna. Iningthau makhoi halakini haiba thajadre. Aikoi khara khakdamak lisa horagi. Iningthau galanmi kharaga konung makai panglabasu yarani khanjai. Ngayhaktang di laikhige. Tamba ngamde. Makhoidi mi yambanina amuk halakpasu yai. Numidang athengba phawba lanmi sing marol naina paili sidoknaduna mafam aduda ngaktuna lairami. Humni suba numitki ayukta leima tharik angang nupa macha phaibok ama phangjarami. Leibak pumba haraubuna kham thengnare yeningna. As onthokna nungaijareda. Aisu chatori noi nungaina lehauroko. Icha thoibiya. Kaino kadai chatoino. Turel manungda ai sida kuina leiba yade. Leima tharik ingakngakna. Haima. Karino ni masina ngangi sibo. Onthokpanida. Yening mabok lakpa ubada. Ibo kabok lebiyo kabok chaningi. Sidagi se angang macha ani sina chawra adi. Aiga se nungsibira roidabani. Aduna moina chaba haitringaida aina bina chahoge. Isu sanabu karigi nungsiroidoino. Isu di chawrabasu adum nungsini. Bobo adudi aina hayang hanura phawba nang adum layuko sikhinuko. Leidoini. Isu gi bubok to. Ado pupu di leiba yadro. Yai pupu ne bubok ne akhoi hum leisiko adudi. Asumna makhoi hum da harau chatkre leima thari wakhalamada mangduna leirambado ningthau wangthoina. Kaino ichanupa phaibok ama phangsabagi wakhal nungaigadra hairaga mangaga leiramisina karige. Iningthau icha thoise mari makhong samnadaba wa amu hekta ngangi. Haiti yam pakhale. Sum khaluraga. Adugi oire. Aidi kari oibo ningore. Kaisu khalunu se. Angang haibasidi laiga chap manabani hainaribaduni. Atopa angang singsu loina ngangwani. Nangsu dum thengnariduni. Kaisu khanjalunuda. Mathangi numitki ayukni ningthau wangthoigi konungda lan haurakliba leibak ani dugi ningthau amadi famnaiba khara ningthau wangthoigi konungda ikai laklaga wari sanarami. Atopa leibaki ningthau amana tapna. Itaw lando aikoina maithire haibadai sana yari. Itaw nahandi lan sokna khiba kaisu leiteda. Itaw hoinasu aikoida khut tharappa leite. Aikoinasu itaw hoida khut thaba nanghodre. Atopa leibaki ningthau amana tapna ikaina luktharaga hairai. Itaw khoirina chikpadagi hojik masing thingamdaba lanmi kaya ama lakatna horibani. Aduga thawai mangbusu yahore. Aikoi leibak ani itawgi makhada loipot khajarage. Lana se maithire haibase isana yazari. Asumna ngai hawari sanaraba matungda makhoisu chatkre somda ningthau wangthoi khoigi konungdadi lairiba lanmi amadi angamathau pumnamak mittagi pi taba makhai haraunarami. Yening mapagi manakta harau chenthorei. Baba aina haidra aina khoigi makonda tena kapadi moina ngamoyena aduna natra tawrise. Mani chummi. Icha thobina haiba chummi. Kari chaninge lao ichana chaningbada hayo. Yening harauramba maithong adu hanjinki aduga tapna. Ai kem chaningde. Wai khanause tinyot panai. Ai pothaninge. Wangthoi machabu nungsina yenglaga hairai. Tumtho adudi. Aikhoina lan ngambagi hayengdine kumhai achauba ma tawdoini. Lao phamungda sumbirage.
Asumna ningthau Wangthoina Yeningbu phamungda pusinbikre. Wangthoi apokpina pakhatna. Haima, isu thoibi kaidore haibano, kadaida leikrage? Wangthoigi apokpana. Ihe, kaisu tawdini nangbo. Isudo kujenjenbagi sanabagi wai tumge haibani. Nachanupana pusinkrabani. Ipa hek pakhaladana. Ngasigi asuk nungaikraba numit asida. Wangthoigi apokpido prap masu yeningi khongol lirai. Yening phamungda utup tabagum tumin taduna leirami. Tumliba ningi adubu mabok lakpa ubada mamit adu tapna pangthorai. Yening no fet tawraga. Bubo, kabok jagi. Mabok tu tapna masuki manakta changlaklaga hairai. Isubu kabok janingi haiba. Chathoga loiredana. Ngaiko. Isubu kaidawragi. Nangbu yam warabra imi. Yening no fet tawraga khumlai. Tumningi kharawai kabok to jaraga tumgi. Ibo, kabok to khara yamna chage ko. Pina chage. Khare leiredi chaba phangaroi. Karigi chaba phangoi Isu na chaningi khai pijadoin. Lairamuko bubok na ne isu gi chana na boka buk le heluge. Bubo khuirakanu ko sachanga uko. Ho thuna changa kanida. Ningthau Wangthoi gi apokpido mapana prap thoraklaga. Hai, nakhoi kana lai. Kaithel dagi kaboi khodum khara leirucho. Yamna thuna leirau. Asumna leiramba lanmi amada pakhol siduna thakre. Somda ningthau Wangthoi su apokpa mapaga loinana wari watai aruba ama sanaduna leirabani. Magi nupida onsilaga hairai. Hai, mabo. Kaino nangbo. Kabok khangcha chaninga iro. Pau nungaiba mayam tabasida. Asi hairaga harauna nokthokre. Ningthau Wangthoi gi apokpidi saubu saurai. Ho noidi ne. Lebaki mapi mapani na. Nachana suka di yengsinba sangdraponi. Sanau lebaki waluda sanau. Ningthau Wangthoi gi apokpana ingangna. Karino ne masigi nupisina nungaiba pau mayam maraksida isau amuk langlai siba. Nate, kaidawrage haiwani ne. Isu yeningna masangamdadana. Somda phamungda tatuna leiri. Kari chaningi kaidawre haiba phawba hangde. Noi ko. Lebak aduna hena loi noi. Ho isu sanado kabok mayam chaningi haye. Adugine kabok lehenba. Ihe, aina su haujikta hangmada karimata chaningde haidana khumlamlibani ne. Mamana mu khumlai. Fajana ningthina themnaudana hangamoi. Noigi ko hangdudane. Kanana bu kari chaningi haidorige. Asumna hairamlaga prap changkre. Ningthau Wangthoi ga apokpa mapaga su yeningi manaktamna lai. Yening mabokta tapna wari saduna leirami. Ningthau Wangthoi gi apokpa prap changrai. Masu yeningda hairei tapna. Haima. Isubu ngasaidagi karisu tahudaba daini. Pupu, ai kaisu tawdi. Asumna makhoi yeninga wari watai sanarami. Ngayaki matungda kabok leba chatkiba lanmi adu halaktuna kaitheldagi leirakpa kabok adu pirami. Masugi mataw aduda harauzaraba mataw adu yenglaga Ningthau Wangthoi gi apokpana nusina hairei. Chatho adugane tumtho. Isu kaisu tawroidabani. Horendi pharadabani. Mapusu hairei. Isu dina sunadana naboksina namdana nahandore. Chatho adugane fajana pothatho isu sidi. Asumna hairaga ngaihak masuga wari sanaramlaga thorakle Ningthau Wangthoi su. Yening maboka harau lehore. Mathangi numitni konung adu irang langlammi. Ningthau Wangthoi gi apokpina ipa pakhatna. Nate, noibu khara thuna amukta chatloimi. Atopa lebakta handakta saphongakpa maiba heba ma leibado amukta kaurujo kaidawrage. Khara thuroni noibo. Ningthau Wangthoina tapna chati chakrabani. Mapana mu hairei. Ngarangda kaisu tawkhidabani isuse. Karino ne tawrisiba. Maibado hek lakpaga isugi manakta changhala uko. Wariga sadana leithokanu. Isugi manakta changi ai. Asumna hairamlaga mamado changkre. Ngaihaki matungda maibado yawraktuna yeningbu kupna yenglaba matungda mapanda thorakpada leima tharikna pakhatna. Oza maiba. Aigi icha thoisibu kari oina. Ningthau Wangthoi gi apokpina su. Oza maiba. Isusi amukta ningthina phajana layengbi. Apamba awamal pumba haibi. Maiba adu sor sangna hontharaga. Angang ase aina kanba ngamagi itik ithauna amata leitre. Ngasi hayeng tamba ngamdre. Wahai khara asi tabada makhoi pumnamak angawbaga pangkhak oirami. Ningthau Wangthoi maibagi manakta changsilaga hairei. Kari haiba. Madu oithokpa yaroi. Ngarangda kuchin chenduna sanaramba angang asibu
ꯀꯔꯝꯅ ꯌꯥꯔꯣꯏ ꯋꯥꯐꯝ ꯑꯗꯨ ꯑꯣꯏꯊꯣꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯤ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯔꯤ ꯋꯥꯈꯜ ꯈꯟꯒꯅꯤ ꯈꯪꯗ꯭ꯔꯦ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯂꯩꯃ ꯊꯥꯔꯤꯛꯅ ꯅꯠꯇꯦ ꯀꯔꯤꯅꯣ ꯑꯉꯝꯕ ꯎꯄꯥꯏ ꯑꯃꯗꯤ ꯑꯃꯨꯛꯇꯗꯤ ꯍꯣꯠꯅꯕꯤ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯁꯤꯕꯨ ꯀꯔꯤ ꯂꯥꯏꯑꯣꯡ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯃꯥꯏꯕ ꯑꯗꯨ ꯇꯞꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯃꯌꯥꯛ ꯌꯥꯝꯅ ꯀꯟꯕ ꯍꯨ ꯆꯦꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯄꯥꯜ ꯊꯣꯡꯒꯤ ꯀꯨꯔꯥꯡꯕꯥꯜ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯃꯥꯏꯕꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯪꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯈ꯭ꯔꯦ ꯃꯪꯂ ꯇꯥꯏꯕꯪꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯏꯕꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯃ ꯊꯥꯔꯤꯛ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯀꯞꯅ ꯀꯞꯅ ꯆꯪꯈ꯭ꯔꯦ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯗꯨꯕꯨ ꯇꯞꯅ ꯀꯧꯔꯛꯏ ꯏꯆꯥ ꯊꯣꯏꯕꯤ ꯏꯆꯥꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯒꯦ ꯌꯦꯅꯤꯡ ꯃꯁꯥꯗꯣ ꯌꯥꯝꯅ ꯉꯝꯗꯅ ꯎꯏ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯉꯥꯡꯗꯤ ꯏꯄꯥ ꯑꯅꯤꯗꯣ ꯑꯝꯇ ꯄꯦꯟꯅ ꯌꯦꯡꯖꯒꯦ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇꯗꯤ ꯌꯦꯡꯕ ꯐꯪꯉꯔꯣই ꯀꯔꯤꯒꯤ ꯐꯪꯉꯣꯏꯗꯧꯔꯤꯕ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯑꯉꯥꯡ ꯑꯅꯤꯗꯨ ꯄꯨꯕꯤꯔꯛꯑꯣ ꯌꯦꯅꯤꯡꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯛꯄ ꯑꯗꯨꯗ ꯂꯩꯃ ꯊꯥꯔꯤꯛꯅ ꯑꯉꯥꯡ ꯐꯥꯏꯕꯣꯛ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯌꯦꯅꯤꯡꯗ ꯄꯤꯔꯝꯃꯤ ꯃꯕꯣꯛ ꯃꯄꯨ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯌꯦꯅꯤꯡꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯌꯦꯅꯤꯡ ꯃꯧꯄꯥ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯜꯂꯛꯎꯀꯣ ꯅꯣꯏ ꯑꯅꯤ ꯂꯥꯛꯑꯕꯅꯤꯅ ꯑꯩꯕꯨ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯔꯛꯏ ꯑꯩꯁꯨ ꯆꯠꯂꯅꯤ ꯌꯦꯅꯤꯡꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯕꯣꯛꯅ ꯍꯪꯂꯛꯏ ꯏꯁꯨ ꯊꯣꯏꯕꯤ ꯏꯁꯨ ꯊꯣꯏꯕꯤꯕꯨ ꯀꯅꯥꯅ ꯀꯧꯔꯤꯕꯅꯣꯅꯦ ꯌꯦꯅꯤꯡ ꯇꯞꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯈꯨꯝꯂꯛꯏ ꯑꯕꯣ ꯈꯪꯗꯦ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯏ ꯑꯩꯅ ꯇꯜꯂꯦ ꯍꯥꯏꯔꯁꯨ ꯃꯇꯝ ꯌꯧꯔꯛꯑꯦ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏ ꯌꯦꯅꯤꯡꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯨꯝꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯂꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯤ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ ꯀꯨꯏꯅ ꯀꯥꯎꯊꯣꯛꯂꯨꯔꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄ ꯃꯥꯜꯂꯤ ꯃꯁꯤꯕꯨ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯇꯣꯃꯥꯟꯗꯒꯤ ꯍꯤꯗꯥꯛ ꯑꯃ ꯂꯧꯔꯨꯕꯗꯨꯅ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯏꯁ ꯁꯣꯏꯔꯦꯗꯅ ꯁꯤꯗꯤ ꯏꯕꯣꯛꯀꯤ ꯏꯕꯦꯝꯃ ꯁꯣꯏꯔꯦ ꯅꯠꯇꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯍꯥꯏꯔꯛꯏ ꯅꯣꯏ ꯏꯁꯨꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯨ ꯑꯩ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯃꯥꯗꯤ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯆꯠꯄꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯤꯗꯥꯛ ꯂꯩꯕ꯭ꯔꯥ ꯍꯪꯒꯦ ꯀꯅꯥꯝꯇꯅ ꯀꯔꯤꯃꯇ ꯍꯥꯏꯕꯒ ꯅꯪꯗꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯨꯅ ꯌꯥꯡꯅ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯦ ꯁꯨꯃꯥꯡꯗ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯔꯝꯕ ꯑꯗꯨꯗ ꯇꯣꯃꯥꯜꯕꯨ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯈꯔ ꯆꯥꯎꯕ ꯑꯉꯥꯡ ꯑꯃꯅ ꯄꯥꯕꯗꯤ ꯂꯩꯇꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯈꯤꯌꯦ ꯏꯃꯥꯗꯤ ꯊꯪꯅꯕꯒꯤꯁꯤꯗ ꯆꯠꯈꯤ ꯑꯩ ꯀꯧꯔꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯤ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯑꯩꯕꯨ ꯇꯣꯃꯥꯁꯨ ꯂꯩꯇꯦ ꯍꯥꯏ ꯆꯠꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯋꯥꯔꯤ ꯃꯨꯟꯅ ꯁꯥꯟꯅꯈꯤꯁꯤꯔꯥ ꯁꯣꯝꯗꯁꯨ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯦꯅꯤꯡꯒꯤ ꯐꯤꯕꯝ ꯑꯗꯨꯁꯨ ꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯅ ꯇꯞꯅ ꯏꯆꯥ ꯊꯣꯏꯕꯤ ꯁꯦ ꯑꯃꯨꯛꯇ ꯈꯨꯝꯃꯨꯁꯦ ꯌꯦꯅꯤꯡ ꯃꯃꯤꯠ ꯇꯃꯛ ꯄꯥꯡꯉꯤ ꯃꯌꯥ ꯍꯥꯏꯐꯦꯠꯇꯨ ꯋꯥꯅ ꯀꯥꯖꯩ ꯈꯨꯝꯕꯒꯤ ꯄꯥꯡꯒꯜꯗꯤ ꯌꯥꯎꯗ꯭ꯔꯦ ꯂꯩꯃ ꯊꯥꯔꯤꯛ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯒ ꯀꯞꯂꯤ ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯒꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯀꯔꯝꯅ ꯈꯪꯒꯅꯤ ꯁꯣꯝꯗꯁꯨ ꯇꯣꯃꯥꯒꯤ ꯅꯨꯄꯤꯅ ꯅꯤꯡꯊꯧ ꯋꯥꯡꯊꯣꯏꯒꯤ ꯑꯄꯣꯛꯄꯤꯗ ꯏꯃꯥ ꯏꯕꯦꯝꯃ ꯏꯄꯨꯔꯣꯏꯕꯗꯤ ꯉꯔꯥꯡꯇꯅ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ ꯍꯞꯇꯥ ꯑꯅꯤꯃꯨꯛꯇꯤ ꯂꯩꯔꯛꯀꯗꯕ ꯃꯥꯜꯂꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯐꯔꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯥꯁꯨ ꯌꯦꯅꯤꯡꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯕꯣꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯗꯦ ꯌꯦꯅꯤꯡ ꯃꯕꯣꯛꯀꯤ ꯃꯁꯛ ꯍꯦꯛ ꯎꯕꯒ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯦ ꯌꯦꯅꯤꯡ ꯃꯍꯥꯛꯀꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯪꯉꯛꯂꯛꯏ ꯊꯃꯣꯏ ꯁꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯣꯝꯗ ꯌꯦꯅꯤꯡꯒꯤ ꯊꯋꯥꯏꯗꯨ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯦꯡꯕꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯌꯦꯅꯤꯡꯅ ꯑꯩꯗꯤ ꯃꯇꯝ ꯈꯔ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥ ꯏꯄꯥ ꯊꯦꯡꯅꯔꯕ ꯐꯥꯎꯕ ꯑꯩꯅ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯕꯨꯕꯣꯛ ꯏꯃꯥ ꯄꯨꯄꯨ ꯀꯞꯀꯅꯨ ꯅꯈꯣꯏꯅ ꯀꯞꯄꯗꯣ
ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥ ꯅꯠꯇꯦ ꯅꯁꯨ ꯅꯠꯇꯦ ꯈꯨꯜꯂꯛꯄꯅꯤ ꯍꯥꯏꯕ ꯅꯣꯏ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯗ꯭ꯔꯤꯕꯅꯣ ꯑꯗꯨꯛ ꯊꯃꯣꯏ ꯁꯨꯛꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯦꯅꯤꯡꯗꯨ ꯍꯤꯛ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯜꯒꯤ ꯅꯨꯡꯁꯤꯕꯅ ꯆꯦꯠꯅ ꯄꯨꯟꯈ꯭ꯔꯦꯅ ꯑꯗꯨꯅꯤ ꯉꯁꯥꯏꯗꯒꯤ ꯀꯞꯄ ꯊꯦꯝꯕꯕꯨ ꯇꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯌꯦꯅꯤꯡꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯅ ꯍꯧꯈ꯭ꯔꯕꯁꯨ ꯌꯦꯅꯤꯡꯕꯨ ꯀꯅꯥꯝꯇꯅ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯂꯩꯃ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯏꯇꯨꯛ ꯇꯨꯛꯊꯅ ꯁꯨꯕ ꯅꯣꯝꯕ ꯑꯃꯠꯇ ꯆꯪꯗꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤꯅ ꯂꯥꯏꯔꯦꯝꯕ ꯑꯗꯨꯗ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯏꯆꯥꯅꯨꯄꯤꯁꯨ ꯁꯣꯝꯗ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗꯒꯤ ꯏꯆꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯥꯎꯊꯣꯛꯅꯕ ꯌꯥꯏ ꯊꯥꯗꯕ ꯌꯥꯗ꯭ꯔꯦ ꯂꯥꯏꯔꯦꯝꯕꯅ ꯃꯗꯨꯃꯛꯅꯤ ꯅꯆꯥꯅꯨꯄꯤꯁꯨ ꯊꯥꯗꯕ ꯌꯥꯔꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯇꯥꯏꯕꯪꯄꯥꯜ ꯀꯥꯎꯅꯅꯕ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯌꯦꯅꯤꯡꯅ ꯏꯄꯥ ꯃꯤꯑꯣꯏꯕꯒꯤ ꯇꯥꯏꯕꯪꯄꯥꯜꯗꯗꯤ ꯑꯩꯕꯨ ꯀꯥꯎꯅꯅꯕ ꯌꯥꯏ ꯊꯥꯕꯤꯌꯨ ꯃꯈꯣꯏꯅ ꯀꯞꯄꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯕꯨꯕꯣꯛ ꯏꯃꯥ ꯏꯄꯥ ꯄꯨꯄꯨ ꯃꯈꯣꯏ ꯀꯥꯎꯕ ꯉꯝꯃꯣꯏ ꯑꯩꯉꯣꯟꯗꯗꯤ ꯌꯥꯏ ꯊꯥꯕꯤꯒꯅꯨ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯇꯞꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯗꯨꯗꯤ ꯅꯪꯕꯨ ꯍꯨ ꯄꯤꯖꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕꯅꯤ ꯀꯥꯎꯊꯣꯛ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯕꯣꯛꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯀꯞꯆꯕꯁꯤꯅ ꯃꯥꯒꯤ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯀꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯦ ꯌꯦꯅꯤꯡꯅ ꯍꯣꯏ ꯃꯈꯣꯏ ꯀꯅꯥꯝꯇ ꯑꯋꯥꯕ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯍꯟꯒꯗꯕꯅꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯑꯩ ꯃꯈꯣꯏꯕꯨ ꯀꯥꯎꯅꯅꯕ ꯌꯥꯏ ꯑꯗꯨ ꯊꯛꯂꯒꯦ ꯑꯁꯨꯝꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯌꯥꯏ ꯊꯥꯈꯤꯕꯗꯒꯤ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯂꯣꯏꯅ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅ ꯄꯥꯟꯈꯤ